ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯅ ꯀꯣꯅꯨꯡꯒꯤ ꯆꯥꯛꯊꯣꯡꯕꯤ ꯂꯧꯈꯤꯕ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯍꯤꯔꯥ ꯂꯩꯕꯥꯛ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯇꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯈꯥꯕꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯊꯕꯥꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯆꯤꯡꯂꯦꯟ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯉꯥꯎ ꯊꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯎꯔꯛꯂꯕꯁꯨ ꯃꯉꯥꯎ ꯊꯤ꯫ ꯃꯍꯥꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯄꯥꯝꯖꯗꯦ꯫ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯆꯝꯅ ꯍꯤꯡꯕ ꯄꯥꯝꯖꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯃꯁꯛꯇ ꯃꯇꯧꯗ ꯁꯕꯥꯟꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟꯗꯤ ꯆꯞ ꯆꯥꯅ ꯌꯥꯎꯖꯔꯝꯃꯤ꯫ ꯉꯁꯤ ꯐꯝꯅꯥꯏꯕ ꯀꯌꯥ ꯀꯧꯗꯨꯅ ꯗꯔꯕꯥꯔ ꯐꯝꯒꯗꯕꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯕꯨꯁꯨ ꯌꯥꯎ ꯍꯥꯏꯗꯨꯅ ꯃꯃꯥ ꯁꯤꯖꯅ ꯇꯠꯇꯅ ꯍꯥꯏꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯁꯨꯝꯅ ꯗꯔꯕꯥꯔ ꯐꯝꯕ ꯌꯥꯎꯕ ꯆꯠꯄꯁꯤ ꯅꯣꯡꯃꯇꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯨ ꯀꯩꯗꯧꯕꯒꯦ? ꯑꯁꯨꯝꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥ ꯍꯦꯛꯇ ꯊꯣꯛꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯃꯤ ꯅꯪꯕꯣ? ꯆꯤꯡꯂꯦꯟ ꯁꯅꯥ ꯏꯇꯟ ꯇꯟꯅ ꯈꯨꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯌꯥꯎꯖꯅꯤꯡꯗꯦ꯫ ꯀꯩꯗꯧꯕꯒꯤꯅꯣ? ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯨ ꯑꯃꯠꯇ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏꯗ꯫ ꯐꯝꯅꯥꯏꯕ ꯍꯅꯨꯕ ꯀꯌꯥꯒ ꯏꯄꯥ ꯅꯤꯡꯊꯧ ꯃꯈꯣꯏ ꯇꯝꯕ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯁꯥꯗ ꯁꯥꯅꯩ꯫ ꯃꯗꯨꯗ ꯑꯩꯅ ꯃꯆꯤ ꯂꯦꯡꯕ ꯌꯥꯗꯅ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯈ꯭ꯋꯥꯡ ꯅꯥꯕꯗ ꯅꯠꯇꯅ ꯁꯣꯔ ꯌꯥꯝꯅ ꯐꯨꯜꯂꯤ꯫ ꯍꯩ, ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯅꯤ ꯅꯪꯕꯣ? ꯅꯄꯥꯕꯨꯡ ꯇꯥꯔꯕꯗꯤ ꯋꯥ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ꯫ ꯃꯇꯝꯁꯦ ꯊꯦꯡꯉꯦ, ꯅꯐꯤ ꯍꯣꯡꯂꯣ ꯀꯩꯗꯧꯕꯒꯤ? ꯍꯧꯖꯤꯛꯇꯒꯤ ꯌꯥꯎꯕ ꯇꯝꯗ꯭ꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯀꯔꯝꯅ ꯍꯩꯒꯅꯤ? ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯤꯡꯂꯦꯟ ꯁꯅꯥ ꯍꯦꯟꯅ ꯑꯗꯨꯝ ꯇꯍꯥ ꯇꯍꯥꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯝꯖꯗꯦ, ꯑꯩꯅꯦ ꯂꯩꯕꯥꯛꯀꯤ ꯚꯥꯔ ꯄꯨꯝꯕ ꯄꯨꯕ ꯉꯝꯖꯔꯣꯏ꯫ ꯑꯩꯗꯤ ꯅꯤꯡꯊꯧꯒ ꯑꯣꯏꯖꯅꯤꯡꯗꯦ꯫ ꯍꯩ, ꯃꯗꯨ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯔꯗ꯭ꯔꯅꯤ ꯅꯪꯕꯣ? ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯇꯨꯅ ꯑꯣꯏꯒꯗꯧꯔꯤꯕ? ꯅꯈꯥꯗ ꯅꯅꯥꯎ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ, ꯅꯊꯛꯇ ꯅꯌꯥꯝꯕꯨꯡ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯒꯗꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨꯀꯣ꯫ ꯅꯪ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯅꯤ, ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯂꯦꯝꯖꯗꯕ ꯋꯥꯉꯥꯡ ꯇꯧꯒꯅꯨ꯫ ꯃꯃꯥ ꯏꯕꯦꯝꯃ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅ ꯁꯦꯠꯅ ꯏꯟꯅꯅꯕ ꯃꯐꯤ ꯄꯤꯁꯤꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯏ꯫ ꯑꯁꯨꯛ ꯆꯥꯎꯔꯕ ꯅꯪꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯤ ꯄꯤꯗꯨꯅ ꯑꯗꯨꯝ ꯆꯠꯄ ꯈꯨꯗꯤꯡ ꯉꯥꯡꯅꯍꯟꯕ ꯇꯧꯒꯅꯨ꯫ ꯌꯥꯝꯅ ꯊꯨꯅꯅꯦ ꯅꯐꯤ ꯍꯣꯡꯗꯨꯅ ꯊꯣꯔꯛꯑꯣ꯫ ꯗꯔꯕꯥꯔ ꯃꯇꯝ ꯊꯦꯡꯈ꯭ꯔꯕꯅꯤ꯫ ꯃꯄꯥꯟꯗ ꯃꯤꯕꯨ ꯀꯨꯏꯅ ꯉꯥꯏꯍꯟꯗꯨꯅ ꯊꯝꯕ ꯅꯪꯒꯤ ꯍꯩꯅꯕꯤꯗꯨ ꯇꯧꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯐꯤꯔꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯨꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯐꯤ ꯍꯣꯡꯗꯨꯅ ꯗꯔꯕꯥꯔ ꯃꯥꯏꯀꯩ ꯄꯥꯡꯒꯠꯂꯤ꯫ ꯗꯔꯕꯥꯔ ꯃꯐꯝ ꯌꯧꯔꯛꯄꯗ ꯃꯥꯅꯕꯨ ꯏꯊꯦꯡ ꯊꯦꯡꯂꯝꯂꯦ꯫ ꯇꯤꯜꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯕꯦꯕꯥꯔ ꯎꯠꯇꯨꯅ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯍꯦꯛ ꯐꯝꯊꯕꯒ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯀꯜꯂꯕ ꯃꯤꯠꯌꯦꯡꯅ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨ ꯀꯔꯤꯒꯤ ꯊꯦꯡꯂꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯂꯤꯕꯅꯤ꯫ ꯅꯥꯊꯩꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯁꯤꯃꯗꯤ ꯈꯔ ꯈꯧꯇꯛ ꯆꯥꯖꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯗꯔꯕꯥꯔ ꯐꯝꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ ꯔꯥꯖꯀꯨꯃꯥꯔꯗꯨ꯫ ꯉꯁꯤꯇ ꯅꯠꯇꯦ, ꯑꯁꯨꯝꯅ ꯗꯔꯕꯥꯔ ꯐꯝꯕ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯅ ꯃꯇꯝ ꯉꯥꯏꯕ ꯉꯝꯗꯕ ꯑꯁꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯇꯤꯟꯅꯗꯨꯅ ꯂꯥꯛꯆꯕ ꯃꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯊꯥꯅꯤꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯑꯁꯤ ꯀꯣꯅꯨꯡꯒꯤ ꯃꯔꯨ ꯑꯣꯏꯕ ꯐꯝꯅꯥꯏꯕ ꯁꯤꯂꯨꯡꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯊꯥꯅꯤꯜ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯄꯣꯊꯥ ꯁꯪꯂꯦꯟꯗ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯅ? ꯃꯈꯣꯏ ꯑꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯅꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯂꯣꯏꯅꯩ ꯀꯧꯅꯩ ꯉꯥꯡꯅꯩ꯫ ꯊꯥꯅꯤꯜꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯆꯪꯕꯗ ꯅꯪꯒꯤ ꯀꯔꯝꯕ ꯅꯅꯥꯏ ꯑꯆꯥꯟꯕꯅ ꯊꯤꯡꯕ ꯉꯝꯗꯧꯔꯤꯒꯦ? ꯃꯌꯥꯝ ꯃꯥꯡꯗ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯖꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪ ꯎꯠꯊꯣꯛꯁꯦ ꯍꯥꯏꯕ꯭ꯔꯣ? ꯔꯥꯖꯀꯨꯃꯥꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯂꯁꯤꯡ ꯃꯐꯣꯜꯒꯨꯝꯂꯕ ꯄꯥꯛꯂꯕ ꯍꯤꯐꯝ ꯑꯗꯨꯗ ꯁꯜꯂꯒ ꯍꯤꯞꯊꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯏꯌꯥ ꯌꯥꯕꯁꯤꯗ ꯅꯪ ꯋꯥꯉꯥꯡ ꯁꯉꯥꯡ ꯊꯛꯁꯤ ꯈꯥꯁꯤ ꯈꯔ ꯋꯥꯠꯂꯤꯀꯣ? ꯑꯩꯁꯦ ꯅꯪꯕꯨ ꯉꯝꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯇꯨꯝꯕꯥꯗꯨꯗ ꯈꯔ ꯈꯔ ꯅꯤꯡꯁꯤꯡꯕꯁꯨ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯥꯅꯤꯜ ꯇꯨꯝꯊꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯅꯕ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯍꯥꯏ꯫
Hey, koling karaba Rajkumar. Amta lengkhat piyu. Rajkumar su hogalaktuna. Koling karaba ba. Adu malak thoklabadi bebardo chap chari. Nang bebar yamna dakar oibagi waro. Masi phagi dagi nang kaina ga hairine. Yarese wathido lepo. Khara malini dudako. Rajkumar Chinglen sana su tablabna nokthorei aduga han. Kaino kaidause haibano. Nangna haiba mane mathong chaba amata hek haide. Ima ibe magi khonthida. Puk thandana jara helakpa masing thibada aine. Khuchoya se lemsilaktrabani ko. Is aibu mangonda mathong chadaba yamna haibagi maung. Mathong di nangna chadi chadraga. Rajkumar angawba haibado nangni. Aina haige tawbudi Sagol Kangjai sanasena haige tawbani. Kuire sanakidaba. Rajkumar do yang na khumlai. Aduka haibagira nangna tawrisina. Yamna luba wagi maungdaga mafamsida aibu ngaiduna leiramlibase. Sibu haidaba yadraduna sida nangmu ngairamibani. Akoi anitang sanagadaba nate. Phamna haiba singi macha masu singa sanagadawribani. Nangi tande mande tawbuda tawba yar. Thawai yauna sanagadabani. Rajkumar atanba oiganuko. Hera adumakti nangsu haimale. Sagol Kangjai sanabada ai muk haiba leiba nate. Haira hairaba nang phawbadane imangda khudi thiba kayado nang kaupade ko. O aduna bune thawai yauna sanase hai. Nangna tallina leithokhradi kamdawni. Hoida ai tawrake kadawrage. Phare adudi nangsu pothajaro. Aishune pabunga hanmina kidoini. Asi haramlaga thanil su thokirami. Rajkumar Chinglen sana phamung aduda sallaga amuksu lehauri. Asumna thanil su mapabunga mayumda hanminarakti. Chakhum panabi makok adugi manakta chakthongbi nupi amana leisabi macha amu puduna lai. Masak mataw yamna phajabi leisabini chakthongbi nupi aduna. Isebema na chakthongbagi nupi mathira o haibado. Mahagasi woina aina pujaraklaban. Cha insang thongbusu yamna haibani. O. Maadi kadaidagino. Ado othokna angang oiman khreda. Mani yamna angang oiribani. Aikhoi adaidagini chebema. Mamingna tampha kawi maraibuk thijarabani. Makhurana yokpani. Nupidusu nungaitana. Phare. Nangna chakhumgi niti niyom pumba mabu khara takpiro. Aisune mama sizada hairage. Hoi phani chebema. Tamphada mu onsilaktuna. Tampha lao chakhum changasi. Chakhumgi kari no haibado indomcha takpirage. Hoi indomcha. Asumna namit asidagi tampha sana konung asida chakthongbi oiduna leiki. Rajkumar Chinglen sanana mapabung ningthawna lao haiduna paujelaklabada tanbana loikre. Machinda murum sonduna mapabungi leifam tamna lai. Aibu kauduna hanjin haiduna leiraba wase. Ngang aina taningde haibisi khangoi. Rajkumar oiduna aibu karigi pokpiraminu khangde. Mapabungi manak yaubada Rajkumar Chinglen sana ateba sanau onkre tuminna changsinduna phami ningthau khabana. Ipagi nungsiba Chinglen sana nangbu wa khara haige haiduna ipana kaubani. Takbiyu pabung sana kya? Hai yeng. Ipana tattana haiba wafamad. Nahak matam leiba khibikta ningthau macha Rajkumar amani haibasi kauba yadi. Nangi irang langduna leiba matawadu. Ningthau sagaida pokpa aikhoidi. Mingchatkidamakta khallaga hingadabani. Aikhoina hingliba pumnamak mingchatkini. Maramasina nahakna mingchat thiba yaba thabak amata tawba haunadeko. Aina hairibasi nang bab tariba natro. Mapabungna hairiba wa adu taduna. Phamba adu Rajkumar Chinglen sana mahakti thangjingda phambaga chap manarabani. Mapana wa hangjilakpa aduda wakhal taba saduna khum. Nacha wakhal tajari pabung sana kya? Ningthau khabana makha tarai. Ningthau macha Rajkumar ama oibagi matik magon chap chana chenanaba honagadaba. Thangta ten matik chana haigadabani. Langi poram ningthina khangadabani. Lamit tumit khangba oigadabani. Nachaloina khangjare pabung sana kya?
ꯐꯔꯦ ꯐꯔꯦ ꯆꯠ ꯅꯪꯕꯨ ꯑꯁꯨꯝꯅ ꯏꯄꯥꯅ ꯀꯧꯗꯨꯅ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯁꯥꯕꯁꯤ ꯏꯄꯥꯒꯤ ꯋꯥꯈꯜ ꯌꯥꯡꯉꯤꯅꯤ ꯆꯠꯂꯣ ꯍꯥꯏꯔꯛꯄꯗꯨꯗ ꯅꯥꯃꯩ ꯄꯥꯏꯕ ꯍꯧꯈ꯭ꯔꯕꯅꯤ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯛꯇꯤ ꯃꯄꯥꯒꯤ ꯃꯐꯝꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯤꯡꯆꯠ ꯃꯤꯡꯆꯠ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯃ ꯐꯪꯉꯦ ꯃꯤꯡꯆꯠ ꯑꯃ ꯐꯪꯉꯦ ꯃꯤꯡꯆꯠ ꯌꯥꯝꯅ ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯛꯇꯅ ꯎꯃꯪꯗ ꯆꯠꯂꯒ ꯂꯥꯏ ꯅꯤꯡꯉꯒ ꯍꯦꯛ ꯂꯩꯊꯣꯛꯑꯅꯤ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯇꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯇꯝꯅ ꯂꯥꯛꯏ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯍꯟꯅꯒ ꯌꯦꯡꯉꯨꯗꯦ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯍꯦꯛꯇ ꯆꯠꯁꯤꯜꯂꯦ ꯃꯅꯥ ꯃꯁꯤꯡ ꯍꯣꯟꯖꯤꯟꯗꯨꯅ ꯂꯥꯛꯄ ꯇꯝꯐꯥꯗ ꯒꯣꯔꯣꯡ ꯍꯦꯛꯇ ꯋꯥꯏꯁꯤꯜꯂꯤ ꯇꯝꯐꯥ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯄꯨꯝꯕ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯇꯝꯐꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯑꯗꯨ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔꯃꯛꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨꯗ ꯈꯧꯇꯛ ꯆꯥꯅ ꯃꯉꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯖꯩ ꯑꯩ ꯇꯁꯦꯡꯅ ꯎꯖꯍꯧꯗꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯉꯝꯕ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯆꯤꯡꯂꯦꯟ ꯁꯅꯥ ꯃꯍꯥꯛꯇꯤ ꯇꯝꯐꯥꯕꯨ ꯎꯔꯨꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯐꯨꯛꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯊꯦꯠꯇꯨꯅꯕꯨ ꯊꯝꯈ꯭ꯔꯕꯣꯏ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯒ ꯑꯗꯨ ꯇꯥꯔꯨꯕ ꯇꯧꯗꯦ ꯇꯝꯐꯥ ꯃꯥꯗꯤ ꯍꯪꯒꯠꯅ ꯌꯦꯡꯕꯁꯨ ꯉꯝꯗ ꯄꯥꯈꯨꯝ ꯀꯔꯤꯁꯨ ꯄꯤꯔꯛꯇ꯭ꯔꯕꯗ ꯄꯥꯈꯠꯄ ꯍꯦꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯇꯁꯦꯡꯅ ꯎꯖꯍꯧꯗꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯒꯅꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯃꯤꯠ ꯑꯃꯨꯛꯇꯪ ꯎꯏꯁꯜꯂꯝꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯅ ꯎꯍꯧꯗꯕꯒꯤꯅꯤ ꯅꯪꯗꯤ ꯀꯅꯥꯅꯣ ꯑꯝꯇ ꯎꯗ꯭ꯔꯤꯅ ꯇꯝꯐꯥ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯝꯃꯤ ꯑꯅꯧꯕꯅꯤ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯆꯕ ꯆꯥꯛꯊꯣꯡꯕꯤ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯑꯉꯝꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯖꯗ꯭ꯔꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯉꯥꯛꯄꯤꯌꯨ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯈꯣꯟꯊꯣꯛ ꯑꯃꯗꯤ ꯁꯛꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯔꯨꯕ ꯃꯤꯠꯌꯦꯡꯅ ꯂꯨꯊꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕꯗꯨꯅꯤ ꯋꯥꯍꯩ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯄꯥꯈꯠꯅ ꯍꯥꯏ ꯑꯩꯕꯨ ꯍꯟꯅ ꯍꯟꯅ ꯉꯥꯛꯄꯤꯌꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅꯁꯨ ꯈꯟꯕꯤꯒꯅꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕ ꯅꯪꯕꯨ ꯀꯔꯤ ꯅꯔꯥ ꯂꯩꯗꯨꯅ ꯀꯣꯅꯨꯡꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯇꯝꯐꯥ ꯇꯞꯅ ꯈꯨꯝꯃꯤ ꯇꯝꯐꯥ ꯀꯧꯖꯩꯌꯦ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯇꯝꯐꯥꯅ ꯔꯥꯖꯀꯨꯃꯥꯔ ꯑꯩꯒꯤ ꯊꯃꯣꯏ ꯃꯨꯟꯈꯤꯒꯗꯧꯔꯦꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥ ꯆꯠꯈꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯄ ꯋꯥꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯇꯝꯐꯥꯒꯤ ꯁꯛꯇꯝ ꯅꯤꯡꯁꯤꯡ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯆꯠꯈꯤ ꯇꯝꯐꯥ ꯃꯥꯁꯨ ꯁꯣꯔ ꯑꯃ ꯍꯣꯟꯊꯗꯨꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯗꯨꯅ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ ꯀꯔꯤ ꯔꯥꯖꯀꯨꯃꯥꯔꯅꯣ ꯈꯪꯗꯦꯗ ꯋꯥꯈꯜ ꯈꯔ ꯆꯣꯏꯔꯕ ꯖꯥꯠꯂꯥ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯆꯠꯂꯤꯕ ꯑꯩꯉꯣꯟꯗꯕꯨ ꯍꯦꯛꯇ ꯋꯥꯏꯁꯤꯜꯂꯛꯑꯦ ꯁꯥꯎꯕꯗꯤ ꯁꯥꯎꯔꯝꯗꯦ ꯃꯕꯨꯛꯀꯗꯤ ꯐꯕ ꯃꯥꯜꯂꯤ ꯇꯝꯐꯥ ꯃꯥꯁꯨ ꯇꯍꯥ ꯄꯣꯠꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯆꯥꯎꯕꯤꯅ ꯀꯩꯗꯧꯔꯦ ꯇꯝꯐꯥ ꯍꯟꯗꯛꯇꯤ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯗ ꯃꯄꯥꯟꯗ ꯄꯣꯠ ꯆꯩ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯇꯝꯐꯥꯁꯨ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯊꯝꯗꯨꯅ ꯍꯥꯏ ꯂꯩꯍꯧꯗ꯭ꯔꯦ ꯏꯟꯗꯣꯝꯆꯥ ꯂꯣꯏꯔꯦ ꯑꯗꯣ ꯏꯟꯗꯣꯝꯆꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯩꯅꯣ ꯍꯦꯛꯇ ꯍꯪꯉꯨꯅꯤ ꯇꯝꯐꯥ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ ꯏꯟꯗꯣꯝꯆꯥ ꯃꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯕꯨ ꯋꯥꯈꯜ ꯈꯔ ꯆꯣꯏꯕ꯭ꯔꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝꯅ ꯇꯧꯏ ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔꯒ ꯊꯦꯡꯅꯔꯨꯔꯕ꯭ꯔꯣ ꯊꯦꯡꯅꯔꯦ ꯑꯩꯗꯤ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯋꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒꯅꯤ ꯈꯪꯉꯕ ꯁꯥꯎꯁꯨ ꯁꯥꯎꯗꯦ ꯃꯥꯗꯤꯅꯦ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯆꯝꯖꯕꯅꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯛꯇꯤ ꯄꯥꯝꯖꯗꯕꯅꯤ ꯃꯥꯗꯤ ꯆꯝꯅ ꯆꯥꯕ ꯆꯝꯅ ꯍꯤꯡꯕ ꯄꯥꯝꯕ ꯃꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯅꯦ ꯁꯨꯡꯃꯥꯟ ꯍꯦꯛ ꯃꯥꯟꯗꯕꯅꯤ ꯇꯝꯐꯥ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯁꯣꯝꯗ ꯂꯩꯀꯣꯜ ꯑꯗꯣꯝꯗꯅꯤ ꯅꯤꯡꯊꯤꯅ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯊꯥꯅꯤꯜ ꯐꯝꯗꯨꯅ ꯂꯩꯔꯤ ꯊꯥꯅꯤꯜꯅ ꯀꯩꯅꯣ ꯅꯪꯅ ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯉꯥꯛꯇ ꯇꯧꯔꯤꯁꯤꯅ ꯕꯁꯟꯇ ꯀꯥꯏꯗꯣ ꯂꯥꯛꯑꯕꯣ ꯔꯥꯖꯀꯨꯃꯥꯔ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯣꯏꯅꯦ
ꯑꯩꯒꯤꯁꯦ ꯕꯁꯟꯇ ꯔꯤꯇꯨ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯊꯝꯕ ꯁꯛꯇꯝ ꯃꯗꯨꯃꯛꯇꯣ ꯑꯩꯒ ꯊꯦꯡꯅꯔꯦ ꯉꯁꯤꯗꯤ ꯊꯥꯅꯤꯜ ꯉꯛꯅ ꯑꯦ ꯑꯋꯣꯏꯇꯥꯈꯩ ꯕꯁꯟꯇ ꯂꯥꯛꯑ ꯃꯥꯜꯂꯤꯅꯦ ꯃꯥꯏꯁꯦ ꯀꯅꯥꯅꯣ ꯀꯥꯏ ꯆꯠꯇꯅ ꯊꯦꯡꯅꯔꯨꯏꯅꯣ ꯂꯥꯞꯅ ꯆꯠꯇꯦꯗ ꯅꯛꯅ ꯂꯩꯔꯝꯂꯦ ꯑꯩꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯒꯤ ꯎꯗꯕ ꯑꯣꯏꯗꯣꯏꯅꯤ ꯅꯪꯕꯨ ꯆꯥꯛꯊꯣꯡꯕꯤ ꯂꯩꯁꯥꯕꯤ ꯇꯝꯐꯥ ꯍꯥꯏꯕꯗꯨꯕꯨ ꯈꯪꯕ꯭ꯔꯣ ꯆꯥꯛꯊꯣꯡꯕꯤꯕ ꯃꯃꯤꯡꯒ ꯂꯥꯛꯏ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯆꯥꯛꯊꯣꯡꯕꯤꯔꯣ ꯔꯥꯖꯀꯨꯃꯥꯔ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯥꯏ ꯃꯥꯅꯦ ꯃꯔꯨꯞ ꯆꯥꯛꯊꯣꯡꯕꯤꯅꯤ ꯊꯥꯅꯤꯜ ꯃꯊꯥ ꯁꯥꯅ ꯍꯦꯔꯥ ꯅꯥꯞ ꯆꯥꯗꯕ ꯇꯧꯅꯨꯗ ꯃꯗꯨ ꯌꯥꯔꯣꯏꯗ ꯔꯥꯖꯀꯨꯃꯥꯔ ꯅꯪꯅ ꯀꯔꯝꯅ ꯆꯥꯛꯊꯣꯡꯕꯤ ꯑꯃꯕꯨ ꯂꯧꯗꯣꯏꯅꯣ ꯀꯣꯟꯅ ꯋꯥꯊꯣꯛꯀꯗꯕ ꯊꯕꯛ ꯇꯧꯒꯨꯝꯁꯤꯀꯣ ꯃꯔꯨꯞ ꯀꯔꯤꯒꯤ ꯋꯥꯊꯣꯛꯇꯣꯏꯅꯣ ꯆꯥꯛꯊꯣꯡꯕꯤ ꯑꯣꯏꯒꯦꯔꯥ ꯍꯨꯔꯥꯟꯕꯤ ꯑꯣꯏꯒꯦꯔꯥ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅ ꯂꯦꯡꯗꯅ ꯂꯩꯔꯛꯂꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯥꯕꯨ ꯎꯔꯨꯕꯗ ꯐꯨꯛꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯊꯦꯠꯈ꯭ꯔꯕꯅꯤ ꯀꯤꯔꯕ ꯋꯥꯇꯥ ꯉꯥꯛꯇ ꯇꯧꯅꯨ ꯃꯗꯨ ꯌꯥꯔꯣꯏ ꯏꯅꯤꯡꯊꯧꯃꯛꯀꯤ ꯃꯇꯧꯅꯦ ꯅꯪꯅꯦ ꯌꯥꯏꯐꯧ ꯐꯧꯒꯦ ꯍꯥꯏꯅꯤꯍꯦ ꯅꯪꯅ ꯆꯥꯛꯊꯣꯡꯕꯤ ꯑꯃ ꯂꯧꯔꯦ ꯍꯥꯏꯔꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯅꯪꯒꯤ ꯋꯥꯗꯣ ꯃꯤꯡꯆꯠꯄꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯏꯅꯤꯡꯊꯧꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯀꯣꯟꯅ ꯃꯩꯁꯥ ꯂꯥꯡꯒꯅꯤ ꯑꯗꯨꯅꯅꯦ ꯉꯜꯂꯤꯉꯩꯗ ꯋꯥꯈꯜꯗꯣ ꯑꯝꯇ ꯊꯥꯗꯣꯛ ꯃꯔꯨꯞ ꯑꯩꯗꯤ ꯃꯤꯡꯆꯠ ꯄꯥꯝꯗꯦ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯃꯔꯤ ꯄꯥꯝꯃꯤ ꯑꯩꯅ ꯄꯥꯝꯖꯕꯤ ꯀꯅꯥꯒꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯡꯆꯠ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯏꯃꯥꯅ ꯌꯥꯔꯛꯂꯣꯏ ꯃꯈꯣꯏꯅ ꯄꯥꯝꯂꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯈꯣꯏꯗꯥꯔꯨꯔꯦ ꯑꯗꯨ ꯀꯝꯗꯧꯅꯤ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯂꯒꯦ ꯍꯥꯏꯅ ꯅꯤꯡꯗꯨꯔꯦ ꯊꯥꯅꯤꯜ ꯃꯊꯥ ꯁꯥꯅ ꯑꯃꯨꯛꯁꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯦꯝꯃꯤ ꯐꯤꯔꯦꯞꯇꯨ ꯊꯨꯝꯍꯜꯂꯤꯗ ꯅꯪꯕꯣ ꯇꯍꯥ ꯂꯧꯕ ꯐꯤꯔꯦꯞ ꯑꯁꯦ ꯑꯐꯕ ꯑꯣꯏꯗꯕꯅꯤ ꯑꯍꯤꯡ ꯑꯃ ꯐꯖꯅ ꯑꯃꯨꯛꯇ ꯈꯟꯈꯣ ꯑꯩꯗꯤ ꯅꯪꯒꯤ ꯈꯜꯂꯒ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯍꯣꯡꯗꯣꯛꯍꯟꯅꯤꯡꯉꯤ ꯃꯗꯨꯗ ꯋꯥꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯗ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯔꯛꯎ ꯄꯨꯟꯅ ꯍꯧ ꯇꯧꯗꯅ ꯇꯝꯐꯥꯗꯣ ꯑꯝꯇ ꯐꯥꯁꯤ ꯃꯥꯅ ꯌꯥꯔꯛꯄ ꯍꯥꯏꯅ ꯑꯝꯇ ꯍꯥꯟꯅ ꯌꯦꯡꯈꯤꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯔꯥꯖꯀꯨꯃꯥꯔ ꯃꯥꯒꯤ ꯈꯣꯡꯕꯨ ꯀꯌꯥꯜꯒ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯤꯡꯆꯠꯇ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕ ꯃꯄꯥꯕꯨꯡꯅ ꯁꯥ ꯌꯥꯝꯅ ꯐꯥꯔꯛꯇꯨꯅ ꯃꯤꯡꯆꯠ ꯇꯥꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯡꯆꯠ ꯄꯜꯂꯛꯄꯗ ꯑꯣꯏꯔꯦ ꯔꯥꯖꯀꯨꯃꯥꯔꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯑꯗꯨꯗ ꯌꯧꯔꯛꯂꯤ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥꯁꯨ ꯁꯥ ꯇꯥꯟꯕ ꯌꯥꯝꯅ ꯍꯩ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯊꯥꯅꯤꯜꯁꯨ ꯌꯥꯎꯔꯛꯏ ꯍꯩ ꯁꯤꯡꯂꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯦꯟꯗꯝ ꯈꯨꯗꯤꯡ ꯁꯥ ꯑꯃꯃꯝ ꯑꯗꯨꯃꯛ ꯐꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯁꯥ ꯀꯌా ꯑꯃ ꯐꯥꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯥ ꯃꯌꯥꯝ ꯑꯃ ꯐꯥꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯩ ꯐꯝꯅꯥꯏꯕ ꯃꯁꯛ ꯊꯣꯛꯄ ꯃꯤꯌꯥꯝ ꯑꯃ ꯀꯧꯗꯨꯅ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ ꯆꯥꯛꯁꯨ ꯁꯤꯜ ꯂꯥꯡꯉꯤ ꯔꯥꯖꯀꯨꯃꯥꯔ ꯃꯥꯗꯤ ꯃꯇꯥꯏ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯤ ꯇꯝꯐꯥꯕꯨ ꯃꯤꯠꯌꯦꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯅꯪꯅ ꯑꯅꯦꯝꯕ ꯄꯥꯊꯤ ꯀꯨꯝꯊꯤꯗ ꯁꯥꯠꯄ ꯂꯩꯔꯥꯡ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯀꯨꯝꯗꯨꯅ ꯍꯦꯛꯂꯅꯤ ꯑꯩꯒꯤ ꯃꯔꯨꯝꯗ ꯅꯪꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯇꯨꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩ ꯑꯉꯥꯎꯕ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏꯗ ꯃꯃꯤ ꯍꯛꯂꯣꯏ ꯅꯪꯕꯨ ꯑꯣꯏꯕ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯒꯦꯀꯣ ꯔꯥꯖꯀꯨꯃꯥꯔ ꯃꯊꯃꯣꯏꯗ ꯃꯗꯣꯝ ꯅꯣꯛꯆꯗꯨꯅ ꯂꯩꯔꯤ ꯊꯥꯅꯤꯜ ꯂꯥꯛꯇꯨꯅ ꯃꯅꯒꯟꯗ ꯄꯣꯞ ꯊꯥꯔꯛꯏ ꯃꯌꯥꯝꯅ ꯊꯤꯕꯗ ꯐꯪꯗꯦ ꯍꯥꯏꯗꯤ ꯅꯪꯗꯤ ꯀꯥꯆꯤꯟꯁꯤꯗ ꯀꯩꯗꯧꯔꯤꯕ ꯀꯔꯤ ꯍꯨꯔꯥꯟꯒꯦꯅ ꯂꯨꯝꯃꯤꯅꯣ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯅꯪꯅ ꯅꯨꯄꯤ ꯍꯨꯒꯦꯅ ꯂꯨꯝꯂꯤꯕꯅꯤ ꯀꯩꯒꯤ ꯂꯥꯛꯏꯅꯣ ꯅꯪ ꯊꯥꯅꯤꯜ ꯃꯥꯁꯨ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯇꯝꯐꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯏꯕꯣ ꯅꯪ ꯑꯃꯅꯦ ꯂꯩꯅꯥ ꯐꯖꯅ ꯍꯦꯟꯖꯤꯜꯂꯦꯍꯦ ꯌꯥꯔꯦ ꯈꯔ ꯌꯦꯡꯉꯗꯤ ꯑꯁꯣꯝꯗ ꯅꯪꯕꯨ ꯍꯪꯅꯍꯧꯔꯤ ꯀꯅꯥꯅ ꯍꯪꯉꯤꯅꯣ ꯍꯪꯖꯁꯅꯨ ꯋꯥꯔꯒ ꯃꯥꯏꯅ ꯇꯣꯛꯆꯅꯤ ꯍꯟꯖꯤꯟ ꯇꯥꯗꯅ ꯂꯩꯔꯕ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯗꯨ ꯍꯥꯏꯗꯅ ꯁ꯭ꯋꯥꯏꯗ ꯂꯣꯠꯇꯅ ꯂꯩꯔꯤꯅꯤ ꯊꯥꯅꯤꯜ ꯃꯊꯥ ꯁꯥꯅ ꯍꯥꯏ ꯅꯪꯁꯤꯕꯨ ꯀꯩꯅꯣ ꯅꯪꯒꯨꯝꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ
ꯑꯁꯨꯛ ꯌꯥꯝꯅ ꯊꯧꯋꯥ ꯁꯥꯗꯕ ꯅꯪꯁꯤꯕꯨ ꯀꯩꯅꯣꯕ? ꯉꯥꯡꯉꯤꯍꯦ ꯂꯥꯏꯃ ꯅꯪ ꯑꯃꯁꯨ. ꯉꯥꯛꯇ ꯋꯥꯈꯜ ꯏꯪꯅ ꯂꯩꯒꯦ ꯇꯧꯕꯁꯦ ꯆꯕꯦꯠ ꯆꯕꯦꯠ ꯉꯥꯡꯉꯗ ꯂꯥꯎ ꯆꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯃꯥꯡ ꯊꯪꯗꯨꯅ ꯆꯠꯈ꯭ꯔꯦ. ꯊꯥꯅꯤꯜꯁꯨ ꯇꯥꯟꯅꯗꯨꯅ ꯆꯠꯈꯤ. ꯁꯣꯝꯗꯅ ꯃꯌꯥꯝ ꯇꯤꯟꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯥꯕ ꯃꯥꯏꯊꯣꯡ ꯃꯈꯥ ꯂꯥꯝꯅ ꯐꯝꯂꯤ. ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯨ ꯌꯥꯎꯔꯤ. ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯄꯣꯛꯄ ꯅꯤꯡꯊꯧꯁꯤꯡꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯊꯥꯖꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ. ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯒ ꯅꯤꯡꯊꯧ ꯈꯥꯕꯒ ꯃꯈꯣꯏ ꯑꯅꯤꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯏ. ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏ, ꯃꯔꯨꯞ, ꯑꯩꯗꯤ ꯅꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ. ꯏꯃꯥꯛꯄꯨ ꯑꯣꯏꯅꯤꯡꯂꯕꯅꯤ. ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯍꯦꯟꯅ ꯐꯒꯠꯅꯕꯒꯤꯗꯃꯛ ꯉꯥꯏꯁꯦꯟ ꯑꯣꯏꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯟꯕꯤꯕꯒꯦ? ꯅꯤꯡꯊꯧ ꯈꯥꯕ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯃꯤ. ꯃꯗꯨꯗꯤ ꯑꯐꯕ ꯋꯥꯐꯝꯅꯤꯅ. ꯃꯔꯨꯞꯀꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ. ꯀꯔꯤꯒꯤ ꯑꯩꯅ ꯏꯃꯧ ꯑꯣꯏꯅꯤꯡꯗꯅꯤ? ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯍꯦꯛꯇ ꯄꯨꯟꯅ ꯈꯟꯅꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯨꯅꯤ ꯃꯔꯨꯞ, ꯅꯆꯥ ꯏꯆꯥ ꯑꯁꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯎꯅꯈꯤꯕ ꯑꯗꯨꯗꯒꯤ ꯎꯅꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤ. ꯑꯗꯨꯅ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯐꯖꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯨꯅꯤ ꯅꯣꯡꯃ ꯍꯦꯛ ꯈꯪꯅꯍꯜꯂꯒ ꯂꯣꯏꯔꯦꯗꯅ. ꯑꯗꯨꯗꯤ ꯃꯔꯨꯞ, ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯁꯣꯝꯗ ꯆꯠꯂꯁꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯨꯛ ꯍꯥꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯒꯅꯤ. ꯐꯅꯤ ꯃꯔꯨꯞ, ꯂꯦꯡꯊꯣꯛꯂꯁꯤ. ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ. ꯅꯤꯡꯊꯧ ꯑꯃꯅ, ꯃꯔꯨꯞ, ꯉꯁꯥꯏ ꯁꯥ ꯇꯥꯟꯕ ꯍꯜꯂꯛꯈꯤꯕ ꯑꯗꯨꯗꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯃꯁꯛ ꯃꯁꯥ ꯎꯈꯤꯗ꯭ꯔꯦ. ꯃꯁꯥꯒ ꯉꯝꯗꯕ ꯖꯥꯠꯂꯥ? ꯅꯤꯡꯊꯧ ꯈꯥꯕ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯗꯨꯅ ꯃꯆꯥ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯤ. ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯑꯣꯟꯊꯣꯛꯅ ꯃꯅꯥ ꯀꯟꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ. ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯂꯥꯎ ꯍꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ ꯁꯦ. ꯅꯤꯡꯊꯧ ꯈꯥꯕ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯄꯤꯔꯛꯏ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ ꯃꯔꯨꯞ. ꯂꯥꯛꯑꯅꯤ. ꯑꯩꯅ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥ ꯂꯥꯛꯂꯦ. ꯃꯅꯤꯡꯗꯅ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯊꯥꯅꯤꯜꯁꯨ ꯌꯦꯡꯂꯛꯏ. ꯃꯄꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯎꯗꯕ ꯁꯥꯗꯨꯅ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ. ꯅꯤꯡꯊꯧ ꯑꯃꯅ, ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯂꯦꯗꯅ. ꯉꯁꯥꯏ ꯃꯈꯩ ꯎꯗꯦ ꯍꯥꯏꯗꯅ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯍꯪꯂꯝꯂꯤꯕꯅꯤ. ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ. ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯅꯤꯡꯊꯧ. ꯑꯩꯒꯤ ꯎꯅꯗꯕ ꯌꯥꯗꯕ ꯃꯔꯨꯞ ꯈꯔ ꯂꯥꯛꯇꯨꯅ ꯑꯩꯁꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯂꯩꯖꯔꯨꯔꯦ. ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯁꯨ ꯉꯝꯖꯗ꯭ꯔꯦ. ꯅꯤꯡꯊꯧ ꯑꯃꯅ ꯑꯃꯨꯛ, ꯐꯩ, ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ. ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯃꯔꯨꯑꯣꯏꯕ ꯊꯕꯛ. ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔ ꯄꯣꯠꯅꯤ. ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯃꯌꯥꯝ, ꯏꯄꯥ ꯏꯕꯨꯡꯉꯣꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯤꯔꯝꯃꯨ. ꯅꯆꯥ ꯆꯥꯅ ꯊꯛꯅꯅꯕ ꯊꯧꯔꯥꯡ ꯂꯣꯏꯔꯣ ꯍꯥꯏꯖꯔꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯨꯅ ꯊꯣꯛꯈꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯈꯥꯕ ꯃꯍꯥꯛꯇꯤ. ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯇꯉꯥꯏ ꯐꯗꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯕꯦꯕꯥꯔ ꯑꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯁꯣꯔ ꯐꯥꯊꯗꯨꯅ ꯂꯩꯍꯧꯏ. ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯂꯒ ꯔꯥꯖꯀꯨꯃꯥꯔ ꯁꯣꯔ ꯑꯃ ꯅꯦꯅꯥ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ. ꯊꯥꯅꯤꯜꯅ, ꯅꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯂꯤꯂꯥꯁꯦ ꯌꯦꯡꯕꯗ ꯑꯩꯗꯤ ꯃꯤꯠ ꯆꯣꯛꯊꯔꯦꯕꯣ. ꯏꯅꯤꯡꯊꯧꯅ ꯃꯌꯥꯝ ꯃꯥꯡꯗ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯐꯕꯅꯤ ꯍꯥꯏꯗꯅ ꯎꯠꯆꯅꯤꯡꯉꯤ. ꯑꯩꯅ ꯏꯀꯥꯏ ꯊꯤꯕꯤ ꯁꯥꯗꯨꯅ ꯂꯣꯠꯅꯅꯕ ꯍꯣꯠꯅꯔꯤ. ꯑꯣꯟꯊꯣꯛꯅ ꯃꯣꯠ ꯆꯥꯅꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ. ꯅꯪꯁꯨ ꯎꯔꯤ ꯅꯠꯇ꯭ꯔꯣ? ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ. ꯇꯥꯕꯗ ꯋꯥꯔꯕ ꯃꯈꯜ ꯃꯈꯜꯒꯤ ꯋꯥꯍꯪ ꯖꯥꯠ ꯍꯪꯂꯛꯀꯗꯧꯔꯤꯕꯅꯤ. ꯃꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ. ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯁꯦ ꯂꯥꯏꯃ ꯊꯕꯛ ꯂꯩꯇꯕꯖꯥꯠꯅꯤ. ꯑꯩꯕꯨ ꯊꯑꯣꯏꯅ ꯁꯥ ꯇꯥꯟꯕ ꯆꯠꯍꯜꯂꯒ ꯅꯤꯡꯊꯧ ꯃꯌꯥꯝ ꯀꯧꯗꯨꯅ ꯍꯦꯛꯇ ꯈꯨꯟꯗꯤꯅꯩ. ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯄꯨꯟꯕꯩ ꯃꯑꯣꯡꯗ. ꯍꯥꯏ, ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯃꯜꯂꯤꯗꯅ. ꯅꯪꯕꯨ ꯑꯩꯅ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏꯀꯣ. ꯀꯣꯛꯀ ꯉꯥꯎꯔꯦ ꯍꯥꯏꯁꯤꯅꯤ. ꯑꯣ, ꯃꯊꯥ ꯁꯥꯔꯒ ꯂꯩꯔꯅꯨꯋꯣ. ꯆꯥꯛ ꯍꯥꯎꯅ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯁꯦ. ꯅꯌꯨꯝ ꯍꯟꯈꯤꯅꯣ. ꯁꯥꯟꯅꯒꯗꯕ ꯑꯔꯨꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ. ꯊꯥꯅꯤꯜꯁꯨ ꯉꯛꯅ, ꯅꯪꯅꯕꯨ ꯀꯔꯤ ꯑꯔꯨꯕ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯄꯨꯟꯁꯤꯗꯨꯗ ꯑꯋꯣꯏ ꯇꯥꯕ ꯍꯩꯇ꯭ꯔꯕ ꯅꯪꯅ ꯀꯔꯤ ꯑꯔꯨꯕ ꯋꯥꯔꯤꯅꯣꯕ? ꯔꯥꯖꯀꯨꯃꯥꯔ ꯍꯧꯒꯠꯇꯨꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯝꯃꯤ. ꯇꯝꯐꯥꯒꯤ.
ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯅꯦꯜꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯃꯥꯒꯤ ꯇꯧꯒꯦ ꯈꯟꯈꯤꯕꯗ ꯃꯆꯤ ꯂꯦꯡꯉꯨ ꯍꯥꯏꯕ ꯌꯥꯗꯕꯁꯦ ꯇꯝꯐꯥꯗ ꯑꯃꯨꯛ ꯇꯧꯔꯤꯗꯣ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯁꯣꯏꯗꯅ ꯋꯥꯊꯣꯛ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯃꯩ ꯍꯧꯕ ꯁꯣꯏꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯃꯛꯀꯤ ꯃꯆꯤꯟꯃꯛꯅꯤ ꯃꯆꯥꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯤ꯫ ꯊꯥꯅꯤꯜꯁꯨ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯨꯛ ꯍꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯔꯗꯨꯅ ꯃꯍꯩ ꯃꯥꯒꯤ ꯄꯣꯊꯥꯐꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯊꯧ ꯀꯟꯅ ꯇꯧꯅꯔꯤ꯫ ꯄꯣꯊꯥꯕ ꯁꯪꯅꯗ꯭ꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯁꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯝꯐꯥꯗ ꯍꯥꯏꯅꯤꯡꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯅꯣꯡꯃꯇ ꯆꯪꯂꯛꯇꯕꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯛꯂꯕꯤ ꯆꯥꯎꯕꯤ ꯃꯥꯗꯤ ꯏꯉꯛ ꯉꯛꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯆꯥꯛꯈꯨꯝꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯆꯤꯡꯂꯦꯟꯁꯅ ꯀꯅꯥ ꯑꯃꯅ ꯎꯍꯧꯗ꯭ꯔꯦ ꯈꯟꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨ ꯆꯥꯎꯕꯤꯒ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯈꯨꯝꯐꯝ ꯈꯪꯗ ꯈꯨꯝꯃꯤ꯫ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯀꯩꯅꯣꯃ ꯅꯠꯇꯦ ꯁꯣꯏꯗꯅ ꯆꯪꯉꯛꯄꯅꯤ꯫ ꯆꯥꯎꯕꯤꯁꯨ ꯏꯉꯥꯎ ꯉꯥꯎꯅ ꯈꯨꯝꯃꯤ꯫ ꯍꯥ ꯁꯣꯏꯕꯅꯦꯕ? ꯑꯣ ꯍꯣꯏ ꯁꯣꯏꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯁꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯇꯍꯥ ꯊꯣꯔꯛꯄꯗ ꯇꯝꯐꯥꯗ ꯑꯃꯨꯛꯁꯨ ꯉꯁꯤꯁꯨ ꯋꯥꯏꯁꯤꯜꯂꯨꯔꯦ꯫ ꯇꯝꯐꯥ ꯄꯥꯈꯠꯅ ꯎꯖꯍꯧꯗ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯁꯥꯎꯕꯤꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯜꯂꯤ ꯔꯥꯖꯀꯨꯃꯥꯔ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ꯫ ꯌꯥꯔꯣꯏ ꯑꯩꯗꯤ ꯁꯥꯎꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯋꯥꯏꯁꯤꯜꯂꯛꯏꯁꯦ? ꯅꯪ ꯗꯟꯗꯤ ꯐꯪꯅꯤꯡꯕ꯭ꯔꯥ? ꯇꯝꯐꯥꯁꯨ ꯄꯥꯈꯠꯈ꯭ꯔꯦ ꯋꯥꯍꯩ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯋꯥꯏꯁꯤꯜꯂꯛꯄꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯅ ꯑꯗꯨꯃꯛ ꯋꯥꯏꯁꯤꯜꯂꯛꯄꯅꯤ꯫ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩ ꯇꯁꯦꯡꯅ ꯎꯖꯍꯧꯗꯕꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯃꯣꯏ ꯃꯅꯨꯡꯗ ꯈꯤꯔꯨꯝ ꯅꯣꯛꯂꯤꯕꯅꯤ꯫ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯩꯀꯣꯜꯗ ꯂꯥꯛꯑꯣ꯫ ꯌꯥꯗ꯭ꯔꯕꯗꯤ ꯗꯟꯗꯤ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯛꯄꯅ ꯐꯕ꯭ꯔꯥ ꯗꯟꯗꯤ ꯐꯪꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯈꯜꯂꯒ ꯂꯥꯛꯑꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯁꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯁꯥꯒ ꯆꯥꯟꯅꯗꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯌꯥꯝ ꯍꯥꯎꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯇꯝꯐꯥ ꯃꯇꯣꯝꯇ ꯍꯥꯏꯖꯩ꯫ ꯀꯔꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯒꯦ ꯃꯁꯤꯕꯣ? ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ ꯃꯀꯣꯛ ꯆꯥꯛꯄ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯂꯩꯀꯣꯜꯗ ꯂꯥꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤꯁꯤꯕꯣ? ꯑꯩꯕꯨ ꯆꯠꯀꯗ꯭ꯔꯅꯦ? ꯀꯔꯤꯒꯨꯝꯕ ꯆꯠꯇ꯭ꯔꯒꯅ ꯗꯟꯗꯤ ꯑꯃꯨꯛ ꯄꯤꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯁ ꯋꯥꯈꯜꯒ ꯇꯥꯗ꯭ꯔꯦꯗ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯝꯐꯥ ꯃꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯅꯤꯜꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯇꯧꯅꯨꯗ ꯅꯪꯕꯣ꯫ ꯅꯪꯅ ꯆꯥꯛꯊꯣꯡꯕꯤ ꯇꯝꯐꯥꯒ ꯎꯅꯔꯦ ꯍꯥꯏꯕ ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯥꯈ꯭ꯔꯒꯗꯤ ꯃꯔꯝ ꯁꯣꯏꯗꯅ ꯍꯪꯉꯛꯀꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯑꯃꯨꯛ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯅꯪꯅ ꯈꯔ ꯂꯣꯟꯅ ꯌꯦꯡꯕ ꯐꯪꯉꯤꯗꯣ ꯄꯨꯡꯇꯣꯛ ꯇꯣꯛꯀꯅꯤꯗ ꯅꯪꯕꯣ꯫ ꯎꯔꯣꯏꯗ ꯀꯩꯁꯨ ꯏꯄꯥ ꯅꯤꯡꯊꯧ ꯂꯩꯔꯣꯏ ꯈꯪꯕꯒꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯥꯁꯨ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯑꯩꯅ ꯊꯥꯖꯩ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯈꯪꯂꯕꯁꯨ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯥꯅ ꯌꯥꯔꯕꯁꯨ ꯂꯧꯅꯤ ꯌꯥꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯂꯧꯅꯤ꯫ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕ ꯍꯥꯏꯗꯨꯅꯤ ꯀꯩꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯅꯅꯥꯗꯨꯗ ꯈꯤꯇꯪꯐꯥꯎ ꯍꯥꯞꯄꯤꯕ ꯅꯠꯇꯦꯕ꯫ ꯌꯥꯔꯦ ꯅꯪ ꯑꯃꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯒ ꯑꯩꯒꯤ ꯋꯥ ꯑꯝꯇꯁꯨ ꯉꯥꯡꯗꯦ꯫ ꯅꯪꯗꯅꯦ ꯅꯆꯤꯟ ꯀꯟꯒꯅꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯣ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯂꯩꯅꯤꯅꯦ꯫ ꯍꯌꯦꯡ ꯈꯪꯅꯔꯛꯂꯕ ꯃꯇꯝꯗꯅ ꯅꯪꯗ ꯅꯠꯇꯅ ꯑꯩꯁꯨ ꯌꯥꯎꯅ ꯈꯣꯟꯊꯤꯅꯅꯦ ꯄꯨꯛ ꯊꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯅꯪꯒꯤ ꯃꯔꯨꯞꯀꯤꯗꯃꯛꯇ ꯈꯣꯟꯊꯤ ꯆꯔꯥ ꯑꯃ ꯆꯥꯕꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯇꯝꯐꯥ ꯃꯥꯁꯨ ꯂꯥꯛꯏ꯫ ꯇꯝꯐꯥ ꯃꯥꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯉꯥꯡꯒ ꯑꯣꯏꯔꯤ꯫ ꯏꯄꯪ ꯍꯦꯛ ꯄꯪꯅ ꯂꯥꯛꯆꯩ꯫ ꯃꯇꯧꯗꯨ ꯌꯦꯡꯕ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯄꯣꯛꯏ꯫ ꯊꯥꯅꯤꯜꯅ ꯑꯁꯤꯃꯁꯨ ꯂꯥꯛꯀꯂꯛꯏꯅꯦꯍꯦ꯫ ꯃꯁꯤꯒꯤ ꯗꯞꯁꯤꯗ ꯑꯉꯥꯡꯁꯤ ꯀꯤꯔ ꯃꯥꯜꯂꯦ꯫ ꯌꯥꯔꯦ ꯅꯪ ꯉꯁꯥꯏ ꯆꯠꯂꯣ꯫ ꯅꯪꯅꯅꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯔꯦ ꯀꯣꯏꯕꯐꯥꯎ ꯀꯣꯏꯅꯗ꯭ꯔꯤ꯫ ꯏꯁ ꯈꯣꯟꯗꯥꯗꯨꯗꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯃꯜꯂꯤꯗ ꯏꯕꯣ꯫ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ꯫ ꯅꯪ ꯀꯔꯤꯅꯣ ꯇꯧꯒꯗꯕꯅꯦ ꯙꯞ ꯁꯞ ꯈꯔ ꯇꯧꯅꯍꯧꯔꯣ꯫ ꯊꯥꯅꯤꯜ ꯃꯥꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯈꯤ꯫ ꯇꯝꯐꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯍꯥꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯧꯔꯤꯕꯅꯤ꯫ ꯀꯔꯝꯕ ꯑꯔꯨꯕ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ? ꯆꯥꯛꯊꯣꯡꯕꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯗꯧꯔꯤꯕꯁꯤꯕꯣ? ꯆꯥꯛꯊꯣꯡꯕꯤ ꯅꯪꯅꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯔꯤ ꯀꯝꯗꯧꯅꯤ?
ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ, ꯃꯁꯦ ꯅꯪ ꯀꯅꯥ ꯑꯃꯗ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯑꯩꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯅꯆꯤꯟ ꯑꯗꯣ ꯈꯪꯂꯛꯄ ꯌꯥꯔꯣꯏ꯫ ꯋꯥꯐꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯅ ꯀꯅꯥ ꯑꯃꯗ ꯍꯥꯏꯒꯗꯕꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯒꯤ ꯀꯔꯤ ꯏꯇꯤꯛ ꯂꯩꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯗ ꯍꯥꯏꯔꯨꯒꯅꯤ? ꯋꯥꯐꯝ ꯑꯁꯦ ꯅꯪ ꯂꯥꯟꯅ ꯈꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯎꯁꯤꯠꯇ꯭ꯔꯗꯨꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯅ ꯁꯦꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯌꯥꯔꯣꯏ꯫ ꯅꯪꯕꯨ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯍꯨꯔꯥꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯝꯐꯥ ꯉꯛꯂꯕ ꯋꯥꯍꯩ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯊꯣꯛꯂꯨꯔꯦ꯫ ꯃꯁꯦ ꯅꯪꯅ ꯌꯥꯕꯤꯌꯨ꯫ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯗꯦ, ꯅꯪ ꯈꯛ ꯄꯥꯝꯃꯤ꯫ ꯇꯝꯐꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯃꯤꯌꯥꯝꯒꯤ ꯆꯥꯛ ꯊꯣꯡꯖꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯁꯤꯟꯕꯤꯒꯅꯨ꯫ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯔꯕ ꯋꯥꯍꯩ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯍꯥꯏꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯤ ꯅꯪꯕꯨ ꯀꯅꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ? ꯇꯥꯟꯊꯣꯛꯄꯗꯤ ꯃꯇꯤꯛꯁꯨ ꯂꯩꯇꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯅ ꯂꯩꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯩꯁꯨ ꯀꯤꯒꯅꯨ꯫ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯑꯉꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯒꯤ ꯃꯄꯨ ꯅꯍꯥꯛꯅ ꯑꯣꯏꯕꯤꯌꯨ꯫ ꯇꯝꯐꯥ ꯍꯦꯟꯅ ꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ, ꯉꯝꯃꯣꯏ, ꯑꯩ ꯃꯗꯨ ꯇꯁꯦꯡꯅ ꯉꯝꯖꯔꯣꯏ꯫ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ ꯔꯥꯖꯀꯨꯃꯥꯔ꯫ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯄꯥꯜ ꯊꯣꯛꯅ ꯐꯣꯡꯗꯣꯔꯛꯀꯅꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯩ ꯅꯪꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯗꯨꯃꯛꯅ ꯅꯪꯕꯨ ꯅꯝꯐꯨ ꯍꯥꯐꯨꯗꯗꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ꯫ ꯅꯪꯒꯤꯅꯦ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ꯫ ꯑꯩꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯩ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯗꯕ ꯅꯤꯡꯊꯧ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯑꯩ ꯑꯣꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯇꯝꯐꯥꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯗꯅ ꯆꯠꯈꯤ꯫ ꯇꯝꯐꯥ ꯃꯁꯥ ꯑꯗꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯍꯥꯏꯕ ꯈꯟꯗꯣꯛꯐꯝ ꯈꯪꯗꯅ ꯃꯪꯗꯨꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯕꯥꯇꯣꯝꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤ꯫ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥꯁꯨ ꯈꯨꯗꯛꯇ ꯃꯃꯥꯒꯤ ꯂꯩꯐꯝꯗ ꯂꯥꯛꯂꯦ꯫ ꯊꯕꯥꯇꯣꯝꯕꯤꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯂꯥꯎ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯃꯣ ꯂꯥꯎ꯫ ꯅꯪꯉꯣꯟꯗ ꯁꯥꯒꯗꯕ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯤ꯫ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯨ ꯏꯃꯥ꯫ ꯌꯦꯡꯉꯣꯏ, ꯅꯪꯁꯨ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯅꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯄꯥꯕꯨꯡꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯦ꯫ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯆꯥꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯊꯥꯖꯒꯦ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯑꯃ ꯈꯟꯗꯨꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯁꯤꯗꯣ꯫ ꯏꯃꯥ, ꯋꯥꯐꯝ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯍꯥꯊꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯅꯆꯥ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤ꯫ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯗꯦ꯫ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥꯅ ꯉꯛꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯤꯡꯊꯧ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯅꯪꯅ ꯀꯔꯝꯅ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤ ꯂꯧꯗꯨꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ? ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯣꯛꯅꯒꯗꯕ ꯑꯃꯗꯤ ꯅꯄꯥꯕꯨꯡꯒꯤ ꯃꯤꯡꯆꯠ ꯊꯤꯒꯗꯕ ꯊꯕꯛ ꯅꯪ ꯇꯧꯒꯅꯨꯀꯣ꯫ ꯄꯨꯝꯅꯃꯛ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯠꯇ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯑꯗꯣ ꯃꯗꯨ ꯈꯛꯇꯅꯤ꯫ ꯐꯝꯂꯝꯕ ꯆꯤꯡꯂꯦꯟ ꯁꯅꯥ ꯍꯧꯒꯠꯇꯨꯅ, ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯔꯕꯗꯤ ꯅꯆꯥꯕꯨ ꯑꯃꯨꯛ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕꯤꯔꯅꯨ꯫ ꯏꯃꯥ, ꯅꯆꯥ ꯑꯃꯨꯛ ꯊꯣꯛꯆꯔꯒꯦ꯫ ꯏꯃꯥꯁꯨ ꯄꯣꯊꯥꯕꯤꯍꯧꯔꯣ꯫ ꯆꯤꯡꯂꯦꯟ ꯁꯅꯥ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩꯗ ꯂꯩꯊꯣꯛꯄꯤ ꯑꯗꯨ ꯇꯧꯔꯝꯗꯨꯅ ꯃꯃꯥꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯇꯣꯝꯕꯤ ꯃꯆꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯍꯪꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯒꯤ ꯂꯩꯐꯝ ꯑꯗꯨꯗꯅꯤ ꯇꯝꯐꯥ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯎꯈꯥ ꯑꯃꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥ ꯋꯥꯐꯝ ꯑꯗꯨ ꯃꯤꯄꯥꯏꯕ ꯋꯥꯈꯜ ꯃꯔꯛꯇ ꯈꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯐꯝꯖꯤꯜꯂꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ
ꯈꯪꯅ ꯂꯩꯊꯣꯔꯛꯏ꯫ ꯈꯪꯅ ꯂꯥꯎꯒꯦ ꯇꯧꯕꯗ ꯇꯝꯐꯥꯒꯤ ꯆꯤꯟꯕꯥꯜꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯆꯥꯎꯔꯕ ꯈꯨꯠꯁꯥꯅ ꯄꯟꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯎꯒꯅꯨ, ꯑꯩꯅꯦ ꯄꯥꯎꯈꯨꯝ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯆꯤꯛꯄꯗ ꯅꯗꯣꯝ ꯐꯝꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯑꯩꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯇꯞꯅ ꯂꯧꯊꯣꯛꯏ꯫ ꯇꯝꯐꯥꯃꯥꯗꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯞꯅ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔ, ꯀꯅꯥ ꯑꯃ ꯎꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯅꯤ꯫ ꯀꯅꯥꯕꯨꯅꯣ ꯅꯪꯅ ꯀꯤꯔꯤꯁꯦ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩ ꯂꯩꯔꯤꯕ ꯃꯈꯩ ꯀꯅꯥ ꯑꯃꯕꯨ ꯀꯤꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯁꯅꯥ ꯂꯨꯠꯊꯕ ꯈꯣꯟꯖꯦꯜꯅ ꯂꯨꯝꯊꯅ ꯍꯪꯉꯤ꯫ ꯀꯔꯤ ꯈꯜꯂꯤ? ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯈꯜꯂꯒ ꯑꯉꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯂꯛꯅꯔꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯇꯝꯐꯥꯃꯥꯁꯨ ꯇꯞꯅ ꯈꯨꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯣ ꯑꯩꯅ ꯀꯔꯤ ꯏꯇꯤꯛ ꯂꯩꯗꯨꯅ ꯂꯠꯅꯕ ꯉꯝꯖꯒꯅꯤ? ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯕꯤꯌꯨ ꯔꯥꯖꯀꯨꯃꯥꯔ, ꯇꯨꯡꯗ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯀꯅꯤ꯫ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯒ ꯈꯪꯅꯕ ꯀꯤꯖꯩ꯫ ꯑꯩꯅ ꯀꯤꯒꯅꯣ ꯍꯥꯏꯔꯃꯛꯇꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯤ ꯍꯥꯏꯔꯤꯕꯁꯦ? ꯑꯁꯦꯡꯕꯅꯤ, ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯂꯠꯅꯕ ꯃꯇꯤꯛ ꯑꯣꯏꯗꯦ꯫ ꯃꯗꯨ ꯍꯥꯏꯔꯕꯅꯤꯅ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒꯦ꯫ ꯇꯝꯐꯥ ꯄꯥꯈꯠꯄ ಮಿꯠꯌꯦꯡꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯇꯝꯐꯥꯗ ꯌꯦꯡꯗꯨꯅ, ꯑꯗꯨꯝꯅ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯄꯥꯈꯠꯄ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯗꯣ ꯇꯣꯛ, ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯧꯒꯠꯈꯤꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯊꯥꯔꯣ, ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯒꯅꯨ, ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯏ, ꯑꯩ ꯆꯠꯂꯒꯦ, ꯅꯪꯁꯨ ꯆꯪꯉꯣ꯫ ꯍꯣꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯝꯐꯥ ꯆꯪꯈꯤꯕ ꯉꯥꯏꯔꯤ꯫ ꯇꯝꯐꯥꯃꯥꯁꯨ ꯔꯥꯖꯀꯨꯃꯥꯔꯅ ꯈꯣꯡꯐꯝ ꯃꯆꯤ ꯂꯦꯡꯗ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝꯅ ꯇꯊꯛ ꯌꯦꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯗ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯛꯁꯨ ꯑꯔꯨꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯁꯅꯥꯒ ꯇꯝꯐꯥꯁꯅꯥꯒꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧ ꯈꯥꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯁꯤꯖꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯕꯨ ꯃꯇꯝ ꯑꯃꯈꯛꯇꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯔꯤ꯫ ꯅꯤꯡꯊꯧ ꯈꯥꯕꯅ ꯍꯥꯏꯔꯛꯏ, ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯃꯥꯅꯆꯥ ꯑꯅꯤꯃꯛ ꯑꯩꯅ ꯀꯧꯕꯅꯤ꯫ ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯈꯥꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯕ ꯇꯠꯇꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯌꯥꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯍꯦꯛꯇꯃꯛ ꯊꯨꯖꯤꯜꯂꯛꯂꯦ꯫ ꯍꯌꯦꯡꯃꯛ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯍꯦꯛꯇꯃꯛ ꯂꯦꯞꯁꯤꯜꯂꯛꯂꯦ꯫ ꯆꯦꯕꯥꯎ ꯊꯥꯗꯨꯅ ꯑꯩꯕꯨ ꯈꯪꯍꯜꯂꯛꯂꯦ꯫ ꯂꯩꯃꯁꯤꯖꯥꯅ ꯈꯨꯝꯂꯛꯏ, ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ? ꯍꯌꯦꯡꯃꯛ ꯂꯥꯛꯂꯕꯁꯨ ꯂꯥꯛꯆꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯃꯈꯣꯏꯅ ꯂꯥꯛꯄ ꯑꯗꯨꯅꯕꯨ ꯑꯩꯗꯤ ꯍꯦꯟꯅ ꯍꯔꯥꯎꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯁꯅꯥ ꯃꯥꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯈꯨꯝꯂꯝꯕꯁꯨ ꯇꯧꯗꯦ꯫ ꯂꯩꯃꯁꯤꯖꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯣ ꯁꯅꯥꯈ꯭ꯌꯥ, ꯍꯌꯦꯡ ꯂꯥꯛꯂꯒ ꯍꯌꯦꯡ ꯑꯗꯨꯃꯛ ꯍꯟꯒꯅꯤ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯈꯔ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯂꯩꯊꯒꯦ ꯍꯥꯏꯕ꯭ꯔꯥ? ꯃꯇꯝ ꯈꯔ ꯂꯩꯗꯨꯅ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯖꯕꯁꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ꯫ ꯑꯩꯅꯁꯨ ꯊꯣꯏꯅ ꯌꯥꯅꯤꯡꯗꯕ ꯇꯧꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯂꯩꯕꯥꯛ ꯀꯌꯥꯅ ꯃꯁꯛ ꯈꯪꯅꯔꯕ ꯅꯤꯡꯊꯧ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯩꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯁꯨ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯇꯥꯟ ꯆꯥꯔꯕꯗꯤ ꯍꯧꯗꯣꯛꯂꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟꯁꯅꯥ ꯃꯥꯗꯤ ꯁꯨꯛꯇꯣꯛꯇꯨꯅ ꯐꯝꯂꯤ꯫ ꯂꯨꯍꯣꯡꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯥ ꯍꯧꯒꯠꯇꯨꯅ ꯆꯠꯅꯤꯡꯂꯛꯂꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ, ꯔꯥꯖꯀꯨꯃꯥꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯆꯤꯡꯂꯦꯟ, ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯃꯣꯠ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯗꯨ ꯇꯥꯁꯤ, ꯍꯥꯏꯔꯣ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯇꯞꯅ ꯈꯨꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯅꯆꯥꯅ ꯈꯟꯖꯩ꯫ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯁꯨ ꯃꯁꯛ ꯈꯪꯅꯕ, ꯃꯗꯨꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨꯃꯗꯤ ꯄꯟꯕꯤꯔꯨ ꯍꯩꯅꯨ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯞꯅ ꯈꯟꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯩ ꯂꯨꯍꯣꯡꯕ ꯃꯇꯝ ꯆꯥꯔꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯂꯩꯊꯣꯛꯅꯕꯗ ꯍꯣꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯥꯁꯤꯖꯥ ꯃꯍꯥꯛꯇꯤ꯫ ꯃꯆꯥꯅ ꯅꯨꯡꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯎꯔꯝꯃꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯈꯜꯂꯤꯕꯅꯤ꯫
ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯂꯥꯛꯂꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯩ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯂꯥꯛꯂꯤꯕ ꯃꯈꯣꯏꯕꯨ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥ ꯍꯥꯏꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯈꯛ ꯇꯧꯏ꯫ ꯂꯥꯛꯂꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯗꯦ꯫ ꯍꯥꯏꯗ ꯌꯥꯗꯕ ꯑꯗꯨꯈꯛꯇ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯍꯦꯛꯇ ꯃꯛꯅꯩ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯈꯦꯟꯕꯤ ꯃꯍꯥꯛꯇꯤ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥꯕꯨ ꯎꯔꯨꯕꯗ ꯃꯥꯗꯤ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯍꯦꯛꯇꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯎꯕ ꯑꯗꯨꯃꯛꯇꯗ ꯄꯥꯝꯖꯕ ꯃꯇꯧ ꯑꯃꯗꯤ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯅꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯅ ꯃꯍꯦꯜꯂꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯩꯅꯗꯕ꯫ ꯅꯤꯡꯊꯧ ꯄꯨꯛꯆꯥꯎꯅ ꯅꯣꯛꯇꯨꯅ ꯅꯤꯡꯊꯧ ꯈꯥꯕ ꯑꯃꯗꯤ ꯂꯩꯃꯁꯤꯖ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯗ ꯑꯁꯨꯞꯄ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯗꯨꯅ ꯍꯥꯏ, ꯃꯔꯨꯞ ꯑꯃꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯔꯥꯝ ꯑꯣꯛꯄꯤꯕ, ꯃꯁꯤꯃꯨꯛ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯁꯛꯍꯦꯟꯕꯤ ꯀꯧꯏ꯫ ꯃꯖꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯁꯛꯍꯦꯟꯕꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯣꯛꯃꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯋꯥꯈꯜꯗ ꯈꯜꯂꯤ, ꯏꯁ, ꯁꯛꯇꯥꯁꯤꯗ ꯑꯣꯟꯊꯣꯛꯅ ꯔꯥꯁꯤ ꯌꯥꯎꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯅ꯫ ꯐꯖꯕꯤ ꯁꯥꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯖꯔꯦ ꯃꯇꯧꯁꯤ꯫ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯋꯥꯈꯜꯗ ꯁꯤꯗꯗꯨꯅ ꯃꯇꯣꯝꯇ ꯊꯃꯣꯏꯗ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯃꯍꯥꯛꯁꯨ ꯑꯆꯨꯝꯕꯃꯛꯅꯤ ꯅꯣꯛꯃꯤ ꯏꯪꯖ ꯇꯞꯆꯕꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯈꯥꯕꯅ, ꯃꯔꯨꯞꯅ ꯃꯇꯝ ꯆꯥꯅ ꯌꯧꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯁꯨ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯨꯞꯅ ꯍꯥꯟꯅꯕꯨꯗꯤ ꯈꯪꯕꯤꯔꯝꯂꯒꯅꯤ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯅꯗꯤ ꯈꯪꯂꯝꯂꯣꯏ꯫ ꯏꯕꯦꯝꯃ, ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯧꯏ꯫ ꯅꯈꯣꯏ ꯑꯅꯤ ꯅꯤꯡꯊꯤꯅ ꯈꯪꯅꯒꯗꯕꯅꯤꯀꯣ꯫ ꯇꯟꯖꯥ ꯆꯥꯅ ꯔꯥꯖꯀꯨꯃꯥꯔ ꯅꯣꯛꯇ ꯌꯥꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ꯫ ꯅꯤꯡꯊꯧ ꯈꯥꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ, ꯑꯗꯨꯗꯤ ꯃꯔꯨꯞ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ꯫ ꯃꯤꯊꯨꯡꯂꯦꯟ ꯁꯅꯦꯟ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯤꯔꯣ꯫ ꯂꯩꯃꯁꯤꯖꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯣ꯫ ꯑꯗꯨꯒ ꯍꯛꯆꯥꯡ ꯇꯦꯛꯈꯠꯄ ꯌꯥꯕ ꯃꯆꯪ ꯑꯣꯏꯕ ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯝ ꯁꯥꯖꯔꯤ꯫ ꯃꯁꯤ ꯑꯃꯨꯛ ꯐꯪꯅꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯄꯨꯛꯆꯥꯎꯅ, ꯃꯗꯨꯅ ꯐꯔꯅꯤ ꯃꯔꯨꯞ꯫ ꯂꯩꯃꯁꯤꯖꯅ, ꯏꯆꯥ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯁꯣꯝꯗ ꯆꯪꯁꯤ꯫ ꯅꯐꯤ ꯅꯔꯣꯜꯒ ꯍꯣꯡꯂꯔꯣ꯫ ꯅꯪꯒꯤ ꯑꯆꯥꯟꯕ ꯅꯅꯥꯏ ꯑꯃꯅꯦ ꯏꯃꯥ ꯁꯤꯖꯅ ꯊꯥꯔꯛꯑꯒꯦ꯫ ꯐꯒꯅꯤ ꯏꯃꯥ ꯁꯤꯖ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯆꯥꯛꯈꯨꯝꯗꯅꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯥꯅ ꯊꯛꯅꯅꯕ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯁꯤꯟ ꯂꯥꯡꯏ꯫ ꯇꯝꯐꯥ ꯃꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗ꯭ꯔꯕꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯥꯏꯅꯔꯤꯕ ꯑꯗꯨ ꯈꯔꯗꯤ ꯇꯥꯔꯤ꯫ ꯑꯁꯦꯡꯕ ꯋꯥ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯅꯤꯡꯗꯨꯅ ꯍꯪꯉꯤ ꯆꯥꯎꯕꯤꯗ, ꯏꯟꯗꯣꯝꯆꯥ, ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯁꯤꯒ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕꯔꯥ? ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯅꯤꯡꯊꯧ ꯃꯁꯦꯟ ꯃꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯖꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯒ ꯃꯁꯛ ꯈꯪꯅꯅꯕꯅꯤ ꯍꯥꯏ꯫ ꯇꯝꯐꯥ ꯅꯨꯡꯉꯥꯏꯖꯗꯦ ꯇꯞꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ, ꯑꯗꯣ ꯏꯟꯗꯣꯝꯆꯥ, ꯃꯈꯣꯏꯁꯤꯕꯨ ꯀꯣꯅꯨꯡꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯔꯤꯖꯥꯠꯅꯣ? ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯅꯤ ꯍꯥꯏ꯫ ꯃꯈꯣꯏꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯗꯤ ꯊꯕꯛ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯆꯥꯎꯕꯤ ꯇꯝꯐꯥꯒꯤ ꯃꯛꯁꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯗꯨꯅ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯣꯗꯅ꯫ ꯀꯩꯝꯇ ꯇꯧꯗꯤꯌꯦ ꯏꯟꯗꯣꯝꯆꯥ, ꯌꯥꯅꯤꯌꯦ꯫ ꯏꯍꯦ, ꯉꯟꯇꯥꯅꯅꯦ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯁꯤꯗ ꯅꯪꯁꯨ ꯋꯥꯖꯔꯕꯅꯤ꯫ ꯄꯣꯞ ꯇꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕꯁꯦ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯆꯪꯗꯨꯅ ꯄꯣꯊꯥꯔꯨꯔꯣ꯫ ꯃꯈꯥ ꯇꯥꯕꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯅꯦ ꯑꯃꯨꯛ ꯍꯣꯠꯅꯃꯤꯟꯅꯔꯒꯦ꯫ ꯇꯝꯐꯥ ꯃꯈꯣꯡꯗ ꯇꯥꯔꯤꯕ ꯑꯃꯗꯤ ꯃꯤꯠꯅ ꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯈꯜꯂꯨꯕꯗ ꯃꯁꯥ ꯑꯗꯨ ꯆꯣꯛꯊꯔꯕꯅꯤ꯫ ꯇꯧꯔꯤꯕ ꯗ꯭ꯔꯤꯁ꯭ꯌ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯅꯨꯡꯗ ꯂꯩꯈꯤꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯆꯥꯎꯕꯤꯗ ꯈꯨꯝꯃꯤ, ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯩ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯦ꯫ ꯍꯣꯏ, ꯃꯁꯤꯗ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯄꯨꯊꯣꯛꯄ ꯁꯣꯏꯗꯅ ꯌꯥꯔꯛꯑꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯤꯡꯊꯤꯅ ꯆꯥꯅ ꯊꯛꯅꯅꯕ ꯍꯣꯠꯅꯗꯨꯅ ꯊꯝꯈ꯭ꯔꯦ꯫
ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯂꯥꯛꯄꯗ ꯄꯨꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯇꯝꯐꯥꯁꯨ ꯄꯣꯊꯥꯁꯪꯗ ꯆꯪꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯣꯟꯅ ꯂꯥꯛꯏ꯫ ꯉꯁꯤꯁꯨ ꯆꯥꯎꯕꯤꯒ ꯊꯦꯡꯅꯩ꯫ ꯔꯥꯖꯀꯨꯃꯥꯔ ꯉꯁꯤꯒꯤ ꯃꯥꯅ ꯇꯝꯐꯥꯕꯨ ꯎꯒꯦ ꯐꯪꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯡꯇꯛꯅꯕ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯆꯥꯎꯕꯤꯗ ꯍꯪꯗꯣꯛꯂꯨꯔꯦ꯫ ꯏꯟꯗꯣꯝꯆꯥ, ꯇꯝꯐꯥ ꯂꯩꯇꯕ꯭ꯔꯥ? ꯃꯥꯕꯨ ꯀꯗꯣꯝꯗ ꯂꯩꯈꯤꯕꯒꯦ? ꯆꯥꯎꯕꯤꯁꯨ ꯀꯩꯁꯨ ꯈꯟꯗ ꯄꯥꯈꯨꯝ ꯍꯥꯏꯒꯦ ꯈꯜꯂ ꯃꯥꯜꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ, ꯇꯝꯐꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯣꯊꯥꯁꯪꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯎ ꯍꯥꯏꯗꯨꯅ ꯆꯪꯍꯟꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯑꯊꯨꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯦꯛꯇꯃꯛ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯈꯨꯗꯛꯇ ꯅꯨꯡꯁꯥ ꯊꯤꯔꯛꯏ꯫ ꯀꯧꯊꯣꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯪꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯄꯣꯊꯥꯔꯝꯂꯕꯗꯤ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯟꯗꯨꯅ ꯈꯨꯝꯃꯤ꯫ ꯀꯩꯁꯨ ꯊꯣꯏꯅ ꯂꯨꯕ ꯋꯥꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯃꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯃꯥꯏ ꯂꯩꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯣꯛꯈꯤ꯫ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯠꯂꯝꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯇꯝꯐꯥꯅ ꯎꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯝꯐꯥ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯂꯤ꯫ ꯃꯄꯤꯁꯨ ꯇꯞꯅ ꯇꯞꯅ ꯅꯥꯀꯟꯗ ꯇꯨꯞ ꯇꯨꯞ ꯇꯥꯔꯤ꯫ ꯋꯥꯈꯜꯗꯅ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯥꯛꯀꯅꯤ꯫ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯁꯦꯝꯕꯗ ꯃꯈꯥ ꯁꯝꯊꯈꯤꯅꯤ꯫ ꯃꯍꯥꯛꯀ ꯄꯨꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯊꯠꯇꯅ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯇꯥꯕꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤ ꯀꯞꯂꯤꯕꯁꯦ ꯀꯞꯂꯝꯂꯣꯏ꯫ ꯆꯥꯛꯊꯣꯡꯕꯤꯅꯤ ꯑꯩꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯅꯛꯄ ꯉꯝꯂꯨꯒꯅꯤ? ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯈꯥꯋꯥꯡ ꯑꯃꯨꯛꯁꯨ ꯑꯣꯟꯗꯨꯅ ꯂꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯇꯝꯐꯥ ꯏꯔꯨꯖꯕ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝ ꯆꯪꯅꯅꯕ ꯊꯣꯔꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ ꯑꯀꯣꯏꯕꯗꯨꯕꯨ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯛꯇꯤ ꯀꯅꯥꯁꯨ ꯀꯤꯗ ꯏꯅꯨꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯀꯔꯤ ꯑꯣꯏꯅ ꯉꯝꯈꯤꯗꯕꯅꯣ ꯍꯪꯉꯤꯕꯅꯦ ꯑꯩꯒꯤꯁꯦ꯫ ꯈꯔ ꯋꯥꯕꯒꯤ ꯆꯣꯛꯊꯕꯒꯤꯅꯤ, ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯇꯝꯐꯥꯒꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯈꯨꯅꯝꯗꯨ ꯊꯝꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥ ꯃꯃꯤꯠꯆꯞ ꯌꯨꯡꯈ꯭ꯔꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯅ ꯇꯞꯊꯅ, ꯑꯁꯦꯡꯕꯒꯤ ꯀꯩꯝꯇ ꯇꯧꯗ꯭ꯔꯕꯖꯥꯠꯅꯤꯗ꯫ ꯑꯗꯣ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯆꯥꯛ ꯊꯣꯡꯕꯁꯤꯕꯨ ꯀꯥ ꯑꯃ ꯍꯦꯟꯅ ꯋꯥꯔꯕ꯭ꯔꯅꯦ? ꯊꯣꯛꯑꯒꯦꯔꯣ? ꯇꯝꯐꯥ ꯄꯥꯈꯠꯅ ꯍꯥꯏ꯫ ꯋꯥꯗꯦ, ꯑꯩ ꯋꯥꯗꯦ꯫ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯇꯣꯛꯂꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅꯤ? ꯀꯔꯤ ꯊꯕꯛ ꯁꯨꯗꯨꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯇꯧꯒꯅꯤ? ꯃꯇꯧꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯈꯤꯔꯨꯝ ꯅꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛꯁꯨ ꯈꯨꯝꯃꯤ꯫ ꯑꯄꯪꯕꯤꯁꯤꯗꯤ, ꯋꯥꯔꯕꯗꯤ ꯇꯣꯛꯊꯣꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯦꯛꯇ ꯄꯪꯋꯥꯗ ꯋꯥꯁꯤꯜꯂꯤꯕꯁꯤꯕꯣ? ꯔꯥꯖꯀꯨꯃꯥꯔ, ꯑꯣꯏꯔꯣꯏꯗꯕꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯄꯪꯊꯍꯟꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯗꯤ ꯇꯣꯜꯂꯕꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯒ ꯌꯦꯡꯅꯕꯗ ꯃꯇꯤꯛ ꯍꯦꯟꯅ ꯆꯥꯖꯗꯦ ꯍꯥꯏꯕ ꯍꯩꯅꯗ꯭ꯔꯕꯁꯨ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯆꯩꯅꯥ ꯍꯥꯞꯆꯤꯟꯕ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯀꯔꯤꯒꯤ ꯑꯋꯥꯕ ꯍꯥꯞꯆꯤꯟꯒꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯀꯣꯛꯍꯜꯂꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯅꯪꯅ ꯎꯗꯕꯒꯨꯝꯅ ꯑꯩꯕꯨ ꯉꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯈꯦꯠꯅꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯕꯃꯛꯇꯗ ꯑꯩꯕꯨ ꯑꯁꯨꯌꯥꯝꯅ ꯊꯥꯖꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯝꯐꯥ ꯈꯔ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯋꯥꯔꯧꯕ ꯈꯣꯟꯊꯣꯛꯇ ꯈꯨꯝꯂꯤ ꯇꯅꯤꯛꯅ꯫ ꯃꯐꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯑꯃ ꯂꯥꯛꯂꯕ ꯑꯁꯤꯃꯛꯇꯗ ꯀꯔꯤꯒꯤ ꯏꯐꯝꯗ ꯑꯣꯏꯗꯕ ꯉꯥꯡꯕꯤꯔꯤꯕꯅꯣ? ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯀꯅꯥ ꯑꯃꯠꯇꯒ ꯏꯄꯨꯔꯣꯏꯕ ꯌꯦꯟꯅꯕ ꯉꯝꯖꯔꯣꯏ꯫ ꯇꯝꯐꯥꯒꯤ ꯑꯔꯣꯏꯕꯒꯤ ꯈꯝꯕꯟꯕꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯊꯃꯣꯏ ꯃꯆꯤ ꯂꯦꯡꯉꯤ꯫ ꯍꯔꯥꯎꯕꯅ ꯃꯥꯅ ꯀꯣꯆꯤ ꯀꯣꯠꯄꯒꯤ ꯃꯔꯝ ꯈꯪꯂꯕꯗ ꯈꯤꯔꯨꯝ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗꯅ ꯉꯥꯡꯂꯤꯕꯁꯤꯗꯤ꯫ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦꯗ ꯑꯩꯒꯤ ꯑꯉꯥꯡꯁꯤꯗꯤ꯫ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯦꯛꯇꯃꯛ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯒ ꯍꯧꯗꯣꯛꯂꯕꯁꯨ ꯃꯗꯣ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯅ ꯁꯨꯞꯅꯇꯒꯤ ꯅꯪꯅꯦ ꯇꯝꯐꯥ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯀꯤꯖꯩ꯫ ꯍꯟꯊꯕ ꯊꯥꯛꯇ ꯍꯤꯡꯂꯤꯕ ꯑꯩꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯁꯤꯖꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯖꯔꯣꯏ꯫ ꯅꯪꯒꯤ ꯃꯥꯡꯗ ꯑꯩꯅ ꯂꯦꯞꯀꯅꯤ꯫ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯃꯗꯨꯈꯛ ꯇꯧ꯫ ꯃꯗꯨꯈꯛ ꯇꯧ꯫ ꯇꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯖꯥꯏꯕꯦꯝꯃ ꯁꯒꯦꯟꯕꯤ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯁꯒꯦꯟꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯔꯥꯖꯀꯨꯃꯥꯔ, ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕꯤꯔꯝꯂꯤꯕꯅꯣ?
ꯁꯒꯦꯟꯕꯤ ꯇꯞꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯤꯅ ꯀꯅꯥꯅꯣ? ꯇꯝꯐꯥ ꯄꯥꯈꯠꯅ ꯔꯥꯖꯀꯨꯃꯥꯔꯅ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯑꯩꯗꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯥꯛꯊꯣꯡꯕꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯇꯣꯉꯥꯟꯅ ꯊꯣꯡꯂꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯀꯧꯊꯣꯛꯇꯨꯅ ꯍꯥꯏꯕꯤꯔꯝꯂꯤꯕꯅꯤ꯫ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝꯕꯤ ꯁꯛꯍꯦꯟꯕꯤ ꯃꯥꯏꯊꯣꯡ ꯇꯞꯅ ꯇꯞꯅ ꯍꯣꯡꯂꯛꯏ, ꯄꯨꯛꯅꯤꯡ ꯆꯝꯊꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯑꯣ, ꯌꯥꯔꯦ ꯌꯥꯔꯦ꯫ ꯇꯝꯐꯥ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯥꯗꯤ ꯇꯝꯐꯥꯒꯤ ꯃꯥꯏꯀꯩ ꯃꯤꯠꯌꯦꯡꯗ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯉꯛꯈꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯀꯥꯗꯅꯤ ꯊꯥꯅꯤꯜꯅ ꯀꯩꯅꯣ ꯇꯧꯗꯣꯔꯤꯕꯁꯤꯅ? ꯅꯪꯅ ꯆꯥꯛꯊꯣꯡꯕꯤꯁꯤꯗ ꯃꯩ ꯏꯁꯤꯡ ꯆꯪꯗꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯆꯥ ꯏꯕꯦꯝ ꯑꯃ ꯂꯥꯛꯁꯤꯟꯗꯨꯅ ꯈꯤꯟꯗꯅ ꯂꯩꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤꯅ ꯀꯃꯥꯏ ꯇꯧꯕ? ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯩꯗꯤ ꯃꯥꯗ ꯍꯥꯏꯈꯤꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯌꯥꯔꯣꯏ, ꯃꯗꯣ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯋꯥꯁꯦ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯌꯥꯝ ꯂꯨꯁꯤꯜꯂꯛꯏ꯫ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯦ ꯂꯥꯟꯖꯥꯎ ꯊꯣꯛꯑꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯃꯤ꯫ ꯑꯩꯗꯤ ꯇꯝꯐꯥꯈꯛ ꯂꯧꯒꯅꯤ꯫ ꯅꯨꯄꯤ ꯑꯅꯤ ꯁꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯜꯂꯣꯏ꯫ ꯑꯩꯗꯤ ꯇꯝꯐꯥꯈꯛ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ꯫ ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯂꯛ ꯃꯤꯍꯧꯕ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯊꯥꯅꯤꯜ ꯃꯈꯥ ꯇꯥꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟ ꯁꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯆꯤꯡꯂꯦꯟ, ꯃꯖꯥ ꯏꯕꯦꯝ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯁꯤꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯌꯦꯡꯍꯜꯂꯨ꯫ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯎ꯫ ꯏꯄꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯄꯨꯝꯕ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯞꯅ ꯈꯨꯝꯃꯤ꯫ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒꯤ ꯑꯄꯥꯝꯕ ꯅꯆꯥꯁꯨ ꯈꯪꯖꯩ꯫ ꯑꯗꯨꯒ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯑꯁꯤꯁꯨ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯅ ꯈꯪꯕꯤꯌꯨ ꯑꯃꯗꯤ ꯌꯥꯕꯤꯌꯨ꯫ ꯅꯪꯒꯤ ꯀꯔꯤ ꯑꯄꯥꯝꯕ? ꯑꯩꯅ ꯌꯥꯒꯗꯧꯔꯤꯕꯁꯤꯅ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯅꯆꯥꯅ ꯍꯥꯏꯖꯒꯦ, ꯃꯇꯝ ꯑꯗꯨꯗ ꯌꯥꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯝ ꯋꯥꯠꯂꯤ꯫ ꯐꯔꯦ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥ, ꯁꯅꯥꯈ꯭ꯌꯥꯒꯤ ꯌꯥꯊꯪ ꯅꯆꯥꯅ ꯏꯀꯣꯛꯊꯛꯇ ꯍꯥꯞꯆꯔꯤ꯫ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯃꯥ ꯁꯤꯖꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯆꯠꯂꯣ ꯆꯠꯂꯣ ꯁꯅꯥ, ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯁꯤ ꯌꯥꯝꯅ ꯐꯖꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯪꯕꯨ ꯂꯝꯖꯤꯡꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯏꯕꯦꯝꯃ, ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯂꯩꯔꯕꯁꯨ ꯕꯟ ꯂꯩꯇꯅ ꯍꯦꯛꯇꯃꯛ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯗ ꯍꯥꯏꯌꯨꯀꯣ꯫ ꯁꯛꯍꯦꯟꯕꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯣꯏ ꯃꯥ ꯁꯤꯖ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯂꯤ ꯃꯃꯥ ꯁꯤꯖꯅ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯦꯞꯇꯨꯅ ꯂꯩ꯫ ꯆꯪꯁꯤꯜꯂꯛꯄ ꯇꯧꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯏ ꯂꯩꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯩꯀꯣꯜ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯂꯩꯀꯣꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯝꯐꯝ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯃꯐꯝ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜ ꯍꯥꯏꯕꯗꯤ꯫ ꯃꯖꯥ ꯏꯕꯦꯝꯃꯅ ꯆꯠꯅꯤꯡꯕ ꯃꯥꯏꯀꯩꯗ ꯆꯠꯇꯨꯅ ꯌꯦꯡꯅꯤꯡꯕ ꯃꯐꯝꯗ ꯌꯦꯡꯕꯤꯔꯨ꯫ ꯑꯩꯍꯥꯛ ꯃꯐꯝꯁꯤꯗ ꯉꯥꯏꯖꯔꯝꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯑꯅꯧꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯖꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯑꯩꯕꯨ ꯄꯨꯕꯤꯕꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ? ꯋꯥꯍꯪ ꯑꯗꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯂꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯅꯅꯕ ꯂꯝꯕꯤ ꯀꯛꯂꯒꯦ ꯈꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯀꯥꯏꯕ ꯂꯩ ꯃꯆꯥ ꯏꯕꯦꯝꯃ, ꯑꯀꯥꯏꯕ ꯂꯩ꯫ ꯁꯛꯍꯦꯟꯕꯤ ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝꯅ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯛꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯃ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯝꯕꯤ ꯂꯝꯖꯤꯡꯗꯨꯅ ꯆꯠꯄ ꯎꯈ꯭ꯔꯒꯗꯤ ꯃꯤꯄꯥꯏꯒꯟꯕꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯒꯅꯤ, ꯂꯥꯟꯅ ꯈꯟꯈꯤꯒꯅꯤ꯫ ꯃꯗꯣ ꯑꯩ ꯄꯥꯝꯖꯗꯦ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯃꯄꯨ ꯄꯥꯟꯈꯤꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯕ ꯄꯥꯝꯖꯗꯦ꯫ ꯑꯩꯅ ꯉꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯇꯧꯅꯤꯡꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯗ ꯇꯧꯕ ꯑꯩ ꯄꯥꯝꯖꯗꯦ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯒꯤ ꯑꯗꯨ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝꯃꯅ ꯂꯝꯕꯤ ꯈꯪꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯂꯝꯕꯤ ꯇꯥꯛꯆꯕ ꯇꯥꯔꯤ꯫ ꯂꯥꯛꯄꯤꯔꯣ ꯁꯣꯝꯗ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯈꯧꯇꯛ ꯆꯥꯔꯤ꯫ ꯅꯥꯀꯣꯏꯅꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯃꯥ ꯈꯪꯂꯤ꯫ ꯃꯥꯕꯨ ꯅꯥꯀꯣꯏꯅꯅ ꯏꯟꯊꯣꯛꯂꯤ, ꯏꯀꯥꯏꯕ ꯄꯤꯔꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯖꯔꯦ ꯔꯥꯖꯀꯨꯃꯥꯔ, ꯂꯩꯀꯣꯜ ꯀꯣꯏꯔꯒꯨꯝꯁꯦ꯫ ꯑꯩ ꯂꯩꯀꯣꯜ ꯀꯣꯏꯕ ꯃꯍꯧꯁꯥꯅ ꯀꯌꯥ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ, ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯍꯥꯏꯔꯤꯕꯗꯣ꯫ ꯃꯗꯣ ꯈꯪꯅꯤꯡꯕ ꯄꯣꯛꯄꯤꯒꯅꯨ꯫
ꯃꯖꯥꯏꯕꯦꯝꯃ, ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕꯤ ꯃꯤꯡꯆꯠ ꯂꯩꯕ ꯀꯅꯥ ꯑꯃꯒꯤ ꯃꯆꯥ ꯅꯠꯇꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯥꯏꯇꯣꯝ ꯉꯥꯜꯂꯤꯕꯤ ꯂꯝꯖꯥ ꯃꯆꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯛ ꯋꯥꯡꯅ ꯊꯝꯖꯕꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯔꯦ ꯈꯟꯗꯨꯅ ꯊꯃꯣꯏꯗ ꯑꯣꯡꯈꯠꯂꯛꯂꯤꯕ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯖꯗꯨꯅ, ꯌꯥꯝꯅ ꯐꯩ, ꯑꯗꯨꯗꯤ ꯍꯜꯂꯁꯤ ꯔꯥꯖꯀꯨꯃꯥꯔ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯇꯞꯅ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯁꯣꯝꯗꯅ ꯃꯖꯥꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏ, ꯏꯄꯥ ꯅꯤꯡꯊꯧ, ꯌꯨꯝꯗ ꯆꯠꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯗꯨꯅ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯑꯔꯥꯏꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯅꯠꯇꯦ, ꯃꯁꯤꯡ ꯃꯁꯣꯟ ꯅꯥꯏꯕꯤꯅꯤ꯫ ꯃꯆꯥꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ, ꯀꯔꯤ ꯇꯧꯔꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ? ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯤ ꯃꯔꯝꯗꯣ ꯏꯄꯥꯗ ꯍꯥꯏ꯫ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯌꯥꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯍꯧꯗꯣꯔꯛꯂꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯃꯆꯥꯒꯤ ꯃꯁꯛ ꯐꯥꯎꯕ ꯈꯪꯗꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯖꯥꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯑꯩꯅ ꯂꯩꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯆꯠꯁꯦ ꯏꯄꯥ ꯅꯤꯡꯊꯧ, ꯆꯠꯂꯁꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯆꯥꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯏꯄꯥ ꯋꯥꯈꯜ ꯇꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯏꯆꯥꯕꯨ ꯄꯥꯝꯗꯕ ꯃꯇꯧ ꯎꯠꯄꯅꯤ, ꯃꯗꯨꯅ ꯈꯪꯒꯅꯤ꯫ ꯈꯨꯗꯛꯇ ꯃꯐꯤ ꯍꯣꯡꯗꯨꯅ ꯅꯤꯡꯊꯧ ꯄꯨꯛꯆꯥꯎ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤ, ꯃꯔꯨꯞ, ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯍꯟꯖꯈꯤꯕ ꯇꯥꯏ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯆꯣꯟꯊꯗꯨꯅ ꯂꯩꯕ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯈꯥꯕꯅ ꯉꯛꯅ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯃꯔꯨꯞ? ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ꯫ ꯃꯔꯨꯞ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕꯗꯤ ꯁꯨꯞꯅꯇꯪꯒꯤ ꯅꯆꯥ ꯏꯆꯥ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ꯫ ꯃꯁꯤꯃꯛꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯄꯟꯅꯈꯤꯕꯃꯛꯇꯤ ꯂꯩꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯔꯨꯞ ꯍꯣꯏꯅ ꯈꯟꯕꯅ ꯅꯈꯣꯏꯒꯤ ꯋꯥꯈꯜꯅꯤ, ꯃꯗꯣ ꯑꯩꯅ ꯈꯪꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯏꯆꯥꯕꯨ ꯄꯥꯝꯖꯗꯕ ꯔꯥꯖꯀꯨꯃꯥꯔ ꯀꯅꯥꯗ ꯑꯩꯅ ꯏꯆꯥ ꯊꯥꯖꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯁꯨ ꯃꯗꯨꯗ ꯌꯥꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯈꯥꯕꯅ ꯋꯥꯈꯜ ꯉꯥꯎꯅ ꯈꯨꯝꯃꯤ, ꯃꯔꯨꯞꯅ ꯍꯥꯏꯕꯤꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯂꯧꯁꯤꯟꯕ ꯉꯝꯖꯗ꯭ꯔꯦ꯫ ꯀꯅꯥꯅ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯅꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯄꯥꯝꯗꯕ ꯋꯥꯉꯥꯡ ꯎꯠꯄ, ꯃꯗꯨꯁꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯗ ꯃꯁꯦ ꯆꯠꯅꯕꯤ ꯈꯪꯗꯕ ꯀꯧꯏ꯫ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯍꯪꯕꯤꯔꯅꯨ, ꯅꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯑꯣꯏꯅ ꯍꯪꯕꯤꯍꯧ꯫ ꯑꯩꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯤꯡꯆꯠ ꯂꯩꯅ ꯍꯤꯡꯂꯤꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯔꯨꯞꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯔꯨꯞꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯟꯗꯛꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯅꯨ, ꯑꯩꯈꯣꯏꯕꯨ ꯈꯥꯝꯂꯒꯅꯨ꯫ ꯅꯤꯡꯊꯧ ꯄꯨꯛꯆꯥꯎ ꯃꯆꯥꯅꯨꯄꯤꯒꯤ ꯏꯀꯥꯏꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯃꯥꯅ ꯍꯦꯟꯅ ꯁꯥꯎꯈꯤꯕꯅꯤ꯫ ꯈꯨꯗꯛꯇ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯍꯧꯔꯕ ꯅꯤꯡꯊꯧ ꯈꯥꯕ ꯑꯁꯥꯎꯕꯅ ꯌꯣꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯁꯥꯎꯍꯨꯝ ꯅꯥꯏꯅ ꯂꯥꯛꯏ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯁꯥꯎꯅ ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯩꯀꯣꯜꯗ ꯀꯣꯏꯃꯤꯟꯅꯧ ꯍꯥꯏꯔꯒ ꯅꯪꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯨꯔꯦ? ꯃꯤꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯍꯜꯂꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯔꯥꯖꯀꯨꯃꯥꯔ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯏ, ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯆꯥꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯖꯈꯤꯕ ꯂꯩꯇꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥ ꯈꯔꯈꯛ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯀꯔꯤ ꯋꯥ? ꯅꯪꯒꯤ ꯀꯔꯝꯕ ꯊꯃꯣꯏꯒꯤ ꯋꯥꯅꯣ? ꯋꯥꯐꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯥꯎꯗꯨꯅ ꯉꯥꯡꯂꯝꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯁꯤ ꯈꯨꯗꯛꯇ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯀꯔꯤ ꯋꯥꯐꯝꯅꯣ? ꯔꯥꯖꯀꯨꯃꯥꯔ ꯑꯀꯤꯕ ꯀꯔꯤꯁꯨ ꯌꯥꯎꯗ ꯈꯨꯝꯃꯤ, ꯑꯩꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯂꯩꯔꯦ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕꯤ ꯃꯍꯥꯛ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯕ ꯄꯥꯝꯗꯦ, ꯃꯁꯤꯈꯛ ꯍꯥꯏꯖꯕꯅꯤ꯫ ꯅꯤꯡꯊꯧ ꯄꯨꯛꯆꯥꯎꯅ ꯃꯔꯧ ꯂꯩꯔ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯨꯗꯛ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯁꯥꯎꯅ ꯅꯤꯡꯊꯧ ꯈꯥꯕꯅ ꯃꯈꯥ ꯇꯥꯏ, ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯑꯩꯅꯁꯨ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯍꯧꯗꯣꯛꯂꯤ ꯍꯥꯏꯕ ꯈꯪꯅ ꯅꯪꯅ ꯍꯥꯏꯔꯨꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ? ꯃꯗꯨꯗꯤ ꯅꯪꯅ ꯅꯥꯀꯣꯏꯅꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄꯅꯤ, ꯅꯠꯇ꯭ꯔꯥ? ꯅꯤꯡꯊꯧ ꯃꯆꯥ, ꯅꯪꯅ
ꯀꯔꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯗꯅ ꯀꯅꯥꯒ ꯍꯣꯡꯒꯗꯧꯔꯤꯕ? ꯀꯅꯥ ꯑꯃꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯍꯜꯂꯛꯄꯗ ꯅꯠꯇꯅ ꯏꯀꯥꯏꯕꯁꯨ ꯅꯪꯍꯜꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯑꯄꯥꯝꯕ ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯑꯗꯨꯒ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥ, ꯄꯥꯕꯨꯡꯅꯁꯨ ꯈꯪꯕꯤꯌꯨ, ꯅꯆꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯠꯇꯒ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏ꯫ ꯑꯆꯥ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯆꯤꯊꯛꯇ ꯈꯨꯝꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯂꯦꯞꯂꯕ? ꯐꯩ, ꯅꯪꯅ ꯃꯁꯤꯃꯗꯤ ꯈꯪꯉꯨ, ꯅꯤꯡꯊꯧ ꯁꯥꯒꯩꯗ ꯃꯤꯡꯆꯠꯀꯤꯗꯃꯛꯇ ꯍꯤꯡꯂꯤꯕꯅꯤ, ꯃꯁꯦ ꯅꯪꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯆꯠ ꯁꯣꯛꯀꯗꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯏꯆꯥ ꯑꯣꯏꯁꯅꯨ ꯃꯤꯆꯥ ꯑꯣꯏꯁꯅꯨ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯒꯗꯕ ꯂꯩꯇꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯧꯈꯥꯕ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯂꯥꯎꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯍꯩ ꯂꯩꯃꯁꯤꯖꯥ, ꯅꯆꯥꯅꯨꯄꯥ ꯋꯥꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯄꯨꯝꯅꯃꯛ ꯎꯔꯕ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯅꯆꯥꯗ ꯍꯥꯏꯌꯨ, ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕ ꯍꯥꯏꯌꯨ꯫ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧꯈꯥꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕ ꯑꯐꯕ ꯑꯣꯏꯕ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯃꯥ ꯁꯤꯖ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈ꯭ꯔꯣ ꯁꯅꯥꯈ꯭ꯌꯥ, ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯁꯦ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯋꯥꯈꯜ ꯊꯦꯟꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯌꯦꯛꯇ ꯇꯥꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯗꯣ ꯋꯥꯈꯜ ꯇꯥꯅꯅꯕ ꯑꯩꯅ ꯍꯥꯏꯖꯒꯦ꯫ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧꯈꯥꯕ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥꯕꯨ ꯀꯌꯥꯝ ꯑꯉꯥꯡꯅꯣ? ꯍꯥ, ꯅꯆꯥꯁꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕꯅꯤ, ꯃꯥꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯁꯥꯎꯅꯅꯕ ꯁꯨꯝ ꯇꯧꯔꯛꯂꯕꯗꯤꯅꯦ ꯃꯥ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯤꯡꯊꯧꯈꯥꯕ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯀꯣꯛ ꯄꯥꯏꯔꯕ ꯃꯃꯥ ꯁꯤꯖ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯥꯗꯤ ꯑꯃꯅ ꯉꯥꯡꯂꯕꯁꯨ ꯑꯃꯅꯕꯨ ꯉꯥꯡꯂꯕꯁꯨ ꯃꯥꯗꯤ ꯑꯃꯠꯇ ꯇꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯕꯅꯤ꯫ ꯃꯃꯥ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯆꯦꯅꯤꯡꯂꯦ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯒꯅꯨ꯫ ꯅꯪꯅ ꯅꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯈꯟꯒꯅꯨ꯫ ꯅꯄꯥꯒꯤ ꯃꯒꯨꯟ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯏꯃꯥꯕꯨ ꯃꯩꯁꯥ ꯂꯥꯡꯅꯅꯕ ꯅꯪꯅ ꯈꯛ ꯁꯤꯟꯒꯅꯨ꯫ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯏꯃꯥꯅ ꯈꯪꯏ, ꯃꯗꯣ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯋꯥꯈꯜꯗꯨ ꯍꯣꯡꯗꯣꯛꯎ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ, ꯏꯃꯥ, ꯑꯩꯁꯨ ꯏꯄꯥꯁꯤꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯅ ꯈꯟꯈꯤꯕ ꯅꯤꯡꯈꯤꯕ ꯑꯃꯠꯇ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯕ ꯇꯧꯔꯣꯏ꯫ ꯏꯃꯥ, ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈ꯭ꯔꯕꯁꯨ ꯅꯆꯥꯅ ꯑꯃꯨꯛꯇꯪ ꯊꯃꯣꯏ ꯆꯦꯠꯅ ꯅꯤꯡꯈꯤꯕ ꯋꯥꯗꯤ ꯍꯣꯡꯂꯔꯣꯏ ꯏꯃꯥ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯃꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯅꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯝꯕ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯊꯦꯝꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯥ? ꯏꯃꯥ, ꯅꯆꯥꯒꯤ ꯑꯅꯤꯡꯕ ꯍꯣꯡꯂꯣ ꯍꯥꯏꯕ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯕꯤꯔꯣ꯫ ꯑꯩ ꯊꯥꯅꯤꯜꯒ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯒꯗꯕꯅꯤ, ꯃꯇꯝ ꯊꯦꯡꯂꯦ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗ ꯌꯧꯔꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯅꯔꯅꯤ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯂꯦꯟ ꯁꯅꯥ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯈꯣꯡꯊꯥꯡ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯂꯩꯃ ꯁꯤꯖ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗ ꯍꯥꯏꯔꯨꯗꯨꯅ ꯑꯣꯏꯔꯔꯣꯏꯗ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯍꯟꯗꯨꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯄꯅ ꯐꯒꯅꯤ꯫ ꯐꯣꯜ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯅꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯁꯤꯖꯅ ꯃꯆꯥꯒꯤ ꯈꯣꯡꯆꯠ ꯈꯣꯡꯊꯥꯡ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗ ꯆꯥꯛꯈꯨꯝꯗꯅꯤ꯫ ꯇꯥꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯗ ꯇꯝꯐꯥ ꯃꯥꯗꯤ ꯃꯤꯄꯥꯏꯕꯅ ꯅꯤꯛꯂꯕꯅꯤ꯫ ꯇꯝꯐꯥꯅ ꯆꯥꯎꯕꯤꯗ ꯇꯞꯅ, ꯏꯟꯗꯣꯝꯆꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ꯫ ꯀꯩꯗꯧꯔꯦ ꯇꯝꯐꯥ, ꯍꯦꯛꯇꯃꯛ ꯍꯪꯉꯨꯗꯅ꯫ ꯏꯟꯗꯣꯝꯆꯥ, ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯃꯛ ꯁꯥꯎꯗꯨꯅ ꯍꯟꯈꯤꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯏꯟꯗꯣꯝꯆꯥ? ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯍꯟꯗꯛꯇꯤꯅꯦ ꯁꯅꯥ ꯀꯣꯅꯨꯡ ꯃꯩꯁꯥ ꯂꯥꯡꯒꯗꯧꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯏꯅꯤꯡꯊꯧ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯄꯥꯝ ꯄꯥꯝꯅ ꯈꯦꯠꯅꯕ ꯂꯩ ꯍꯥꯏꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯅꯗꯤ ꯃꯍꯥꯛꯇꯣ ꯀꯅꯥꯒꯨꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯠꯇꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯍꯥꯏ꯫ ꯑꯗꯨꯒ ꯂꯥꯛꯂꯝꯕ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯨꯔ ꯃꯥꯜꯂꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯇꯝꯐꯥ ꯍꯦꯟꯅ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯦ꯫ ꯆꯥꯎꯕꯤ ꯃꯈꯥ ꯇꯥꯗꯨꯅ, ꯑꯗꯨꯒꯤꯅꯤ
ꯃꯖꯥꯏꯕꯦꯝꯃ ꯑꯗꯨꯅ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯔꯦ ꯈꯟꯗꯨꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕꯅꯤ ꯍꯥꯏ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯅꯤꯡꯊꯧꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕꯗꯒꯤ ꯁꯥꯎꯕꯗꯅꯦ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯝꯐꯥꯃꯥꯗꯤ ꯎꯌꯨꯡ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯃꯍꯧꯁꯥꯒꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯝꯐꯥ: ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯈꯜꯗ ꯍꯣꯡꯕꯤꯌꯨ꯫ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯤꯒꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯃꯩꯁꯥ ꯂꯥꯡꯅꯅꯕꯁꯨ ꯁꯤꯟꯕꯤꯒꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯂꯦ ꯍꯥꯏꯕ ꯔꯥꯖꯀꯨꯃꯥꯔ ꯃꯥꯅꯁꯨ ꯈꯪꯏ, ꯀꯔꯤꯒꯤꯁꯨ ꯈꯪꯗꯅꯤ꯫ ꯃꯐꯝ ꯑꯃꯠꯇꯗ ꯊꯣꯛꯄ ꯊꯧꯗꯣꯛꯄꯨ ꯔꯥꯖꯀꯨꯃꯥꯔꯅ ꯇꯞꯅ, ꯃꯁꯤꯗ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯋꯥꯁꯤꯟꯒꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯅ ꯉꯝꯅꯅꯕ ꯊꯦꯡꯅꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯅꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯗꯤ ꯍꯥꯏꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯐꯖꯕ ꯃꯥꯏꯊꯣꯡ ꯀꯌꯥ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯤꯡꯆꯠ ꯀꯌꯥꯅ ꯃꯆꯤ ꯂꯦꯡꯍꯟꯕ ꯉꯝꯒꯗꯕ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯅꯠꯇꯦ꯫ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯂꯒ ꯂꯣꯏꯔꯦ꯫ ꯇꯝꯐꯥ ꯃꯄꯤ ꯅꯧꯔꯛꯇꯨꯅ ꯍꯥꯏ꯫ ꯑꯩꯒꯤꯗꯃꯛ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕꯗꯣ ꯑꯩ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗ ꯆꯠꯄꯤꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯅꯥ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯤ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯕ ꯀꯔꯤꯁꯨ ꯐꯪꯂꯣꯏ꯫ ꯃꯃꯥ ꯁꯤꯖꯅ ꯃꯆꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯃꯅꯥꯏ ꯑꯗꯨꯅ ꯃꯃꯥ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯝꯂꯔꯤ꯫ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯔꯝꯕ ꯃꯃꯥ ꯁꯤꯖꯁꯨ ꯂꯣꯟꯅ ꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯂꯥꯛꯏ꯫ ꯃꯅꯥꯏ ꯑꯗꯨꯅ: ꯌꯦꯡꯕꯤꯌꯨ ꯃꯃꯥ ꯁꯤꯖ, ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯒ ꯆꯥꯛꯊꯣꯡꯕꯤ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯃꯃꯥ ꯁꯤꯖ ꯃꯤꯠꯅ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯀꯨꯞꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯧ ꯑꯗꯨ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗꯕ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯃꯇꯧ ꯅꯠꯇꯦ꯫ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯅ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝ ꯃꯃꯥ ꯁꯤꯖꯅ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯇꯥꯈꯤ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯁꯤꯒꯤ ꯆꯥꯛꯊꯣꯡꯕꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯗꯦ ꯃꯤꯆꯝ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯈꯪꯒꯅꯤ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯆꯥꯛꯊꯣꯡꯕꯤꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯍꯨꯟꯇꯣꯛꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯁꯤꯖꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯁꯤꯖꯅ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕు ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯋꯥ ꯍꯥꯏ꯫ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯤ ꯈꯨꯜꯗ ꯆꯠꯇꯨꯅ ꯆꯦꯕꯥꯎ ꯑꯁꯤ ꯊꯤꯜꯂꯨꯆꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯉꯛꯅ: ꯀꯅꯥꯗ? ꯀꯔꯤꯒꯤꯗꯃꯛꯇ ꯆꯦꯕꯥꯎ ꯑꯁꯤꯕꯨ ꯊꯤꯜꯂꯨꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯉꯩ ꯏꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯏꯃꯥꯒ ꯆꯥꯟꯅꯕꯤ ꯃꯔꯨꯞ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯅꯉꯣꯟꯗ ꯇꯠꯇꯅ ꯋꯥꯔꯤ ꯂꯤꯈꯤꯕ ꯑꯗꯨ ꯃꯇꯝ ꯀꯨꯏꯔꯦ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ꯫ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯕꯥꯎ ꯑꯁꯤ ꯏꯅꯥꯏ ꯀꯅꯥ ꯑꯃ ꯆꯠꯍꯟꯗꯨꯅ ꯄꯤꯍꯜꯂꯨꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯣ ꯏꯃꯥꯅ ꯄꯥꯝꯗꯦ, ꯏꯆꯥꯕꯨ ꯑꯣꯏꯅ ꯆꯠꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯛ ꯂꯥꯞꯄ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯕꯗꯤ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯕ ꯁꯣꯏꯔꯣꯏ ꯏꯃꯥ꯫ ꯏꯍꯦ, ꯇꯥꯔꯕꯁꯨ ꯀꯔꯤ ꯀꯥꯏ ꯍꯥꯏꯕꯒꯦ? ꯊꯦꯡꯂꯕꯁꯨ ꯃꯝꯂꯕꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯕꯨ ꯌꯧꯔꯛꯂꯕꯗꯤ ꯂꯣꯏꯔꯦ ꯀꯔꯤꯅꯣ? ꯅꯪꯅꯅꯦ ꯄꯤꯔꯝꯕ ꯑꯗꯨꯅꯁꯨ ꯃꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯒꯗꯧꯔꯤꯕꯅꯤꯅꯦꯍꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯦꯕꯥꯎ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ: ꯐꯔꯦꯃ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯅꯆꯥ ꯆꯠꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯆꯦꯕꯥꯎ ꯑꯗꯨꯕꯨ ꯊꯤꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯅꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯃꯥ ꯁꯤꯖ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯒꯤ ꯁꯪꯂꯦꯟ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯁꯥꯃꯛꯅ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯄꯨꯝꯕ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥ ꯁꯤꯖ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯔꯝꯃꯤ꯫ ꯃꯃꯥ ꯁꯤꯖ ꯁꯥꯎꯅ ꯃꯌꯥꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯇꯝꯐꯥꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯄꯤ꯫ ꯃꯔꯥꯜ ꯂꯩꯔꯕꯤ ꯃꯥꯗꯤ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯦ꯫ ꯃꯃꯥ ꯁꯤꯖꯅ: ꯅꯪ ꯅꯠꯇ꯭ꯔꯥ ꯆꯥꯛꯊꯣꯡꯕꯤ ꯇꯝꯐꯥ ꯍꯥꯏꯔꯤꯕꯗꯣ? ꯃꯥꯅꯤ ꯏꯃꯥ ꯁꯤꯖ꯫ ꯇꯞꯅ ꯈꯨꯝꯗꯨꯅ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯅꯣꯡꯈꯠꯂꯛꯄꯗ ꯃꯃꯥ ꯁꯤꯖꯅ ꯁꯥꯐꯨ ꯀꯜꯂꯕ ꯈꯨꯄꯥꯛ ꯑꯃ ꯇꯅꯧꯔꯕ ꯇꯝꯐꯥ ꯃꯥꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯛꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯉꯛꯅ ꯌꯦꯡꯅꯩ꯫ ꯃꯃꯥ ꯁꯤꯖꯅ ꯁꯥꯎꯅ ꯍꯥꯏ: ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯕꯨ ꯑꯁꯥ ꯇꯧꯖꯕ ꯁꯥꯏ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯥꯛꯊꯣꯡꯕꯤ ꯑꯣꯏꯗꯨꯅ ꯅꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯍꯟꯕꯤꯔꯤꯕ ꯑꯁꯤꯗ ꯄꯦꯟꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯀꯔꯤꯒꯤ ꯃꯉꯥꯎ ꯊꯤꯕ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯕꯨ ꯃꯣꯏꯊꯦꯝ ꯇꯧꯒꯦ ꯈꯜꯂꯤꯕ? ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯒꯅꯤ ꯍꯥꯏꯕꯁꯦ
ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯗꯦ? ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯐꯝ ꯑꯗꯨ ꯃꯤꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯃꯥ ꯁꯤꯖꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯜꯂꯕ ꯆꯠꯅꯕꯤ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯗꯦ? ꯃꯐꯝ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯃꯄꯨ ꯑꯣꯏꯒꯦ ꯈꯜꯂꯤꯕꯅꯣ? ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯪꯕꯨ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯁꯅꯥ ꯁꯣꯔꯣꯛ ꯌꯥꯡꯕꯤ ꯊꯛ ꯑꯁꯤꯗ ꯆꯤꯡꯗꯨꯅ ꯄꯨꯕꯗ ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯔꯣꯏ ꯍꯥꯏꯕ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯗꯦ? ꯇꯝꯐꯥ ꯀꯞꯂꯤ, ꯀꯤꯕꯅ ꯃꯁꯥꯁꯨ ꯅꯤꯛꯂꯤ꯫ ꯋꯥꯍꯩ ꯑꯃꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯤ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯃꯤꯠꯃꯛꯅ ꯎꯔꯤꯕ ꯊꯥꯅꯤꯜ ꯃꯥꯗꯤ ꯂꯣꯟꯅ ꯆꯦꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯤꯔꯨꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ ꯃꯥꯁꯨ ꯌꯦꯡꯗꯨꯅ ꯂꯩꯕꯗ ꯇꯥꯈꯤ꯫ ꯃꯃꯥ ꯁꯤꯖ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯃꯥꯡꯗ ꯂꯩꯔꯤꯕꯤ ꯋꯥꯔꯛꯇꯕꯤ ꯆꯥꯛꯊꯣꯡꯕꯤ ꯃꯁꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯆꯪꯗꯨꯅ ꯄꯨꯈꯣ, ꯑꯗꯨꯒ ꯁꯥ ꯀꯩꯅ ꯊꯜꯂꯕ ꯑꯔꯥꯞꯄ ꯎꯃꯪ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯍꯨꯟꯗꯣꯛꯂꯨꯆꯣ꯫ ꯄꯠꯊ ꯄꯨꯝꯊꯗꯨꯅ ꯃꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯈꯤꯁꯅꯨ꯫ ꯃꯃꯥ ꯁꯤꯖꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩꯒꯤ ꯆꯈꯩ ꯍꯦꯛ ꯆꯤꯡꯈꯤꯕꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟ ꯂꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯀꯅꯥ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯂꯨꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯇꯝꯐꯥ ꯄꯤꯗꯅ ꯌꯣꯝꯂꯕ ꯃꯃꯤꯠ ꯑꯅꯤꯅ ꯃꯥꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯌꯦꯡꯖꯕ ꯈꯛꯇꯅꯤ, ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯃꯃꯤ ꯐꯥꯎꯕ ꯊꯥꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯇꯝꯐꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕꯗ ꯁꯅꯥ ꯀꯣꯅꯨꯡ ꯎꯟꯋꯥꯏꯃꯨꯛ ꯆꯤꯛꯍꯧꯔꯦ꯫ ꯀꯅꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯈꯥꯕꯅ ꯃꯥꯒꯤ ꯂꯩꯃ ꯁꯤꯖꯗ ꯍꯥꯏ, ꯅꯪꯅ ꯋꯥꯐꯝ ꯑꯁꯤꯃ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯀꯔꯤꯒꯤ ꯄꯪꯅ ꯃꯤꯌꯥꯝ ꯈꯪꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯣ? ꯇꯨꯃꯤꯟꯅ ꯑꯍꯤꯡ ꯑꯃꯗ ꯂꯣꯏꯁꯤꯟꯈꯤꯒꯗꯕ ꯑꯁꯤꯕꯨ ꯅꯪꯅ ꯋꯥ ꯋꯥ ꯂꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯅꯨꯄꯥꯗꯨꯅ ꯂꯥꯛꯂꯒ ꯅꯪ ꯀꯔꯤ ꯈꯨꯝꯒꯅꯤ? ꯑꯃꯨꯛ ꯆꯠꯇꯨꯅ ꯊꯤꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯒꯤ ꯃꯪꯕ ꯈꯛ ꯌꯥꯔꯣꯏ꯫ ꯃꯥꯕꯨ ꯂꯣꯟꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯂꯤꯕ, ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯅꯪꯍꯟꯗꯨꯅ ꯆꯩꯔꯥꯛ ꯐꯪꯍꯟꯕꯅꯤ ꯑꯩꯅ ꯄꯥꯝꯕ꯫ ꯅꯆꯥꯅꯨꯄꯥ ꯂꯥꯛꯂꯒ ꯀꯔꯤꯕꯨ ꯇꯧꯅꯤ ꯍꯥꯏꯕꯒꯦ? ꯎꯃꯪ ꯑꯗꯨꯗ ꯃꯥꯅ ꯆꯠꯇꯨꯅ ꯀꯔꯤꯁꯨ ꯊꯤꯔꯣꯏ, ꯊꯤꯔꯕꯁꯨ ꯐꯪꯂꯣꯏ꯫ ꯃꯃꯥꯡ ꯊꯛꯇ ꯎꯃꯪ ꯑꯗꯨꯗ ꯊꯅꯝꯕ ꯃꯤ ꯑꯃꯠꯇ ꯊꯤꯕ ꯐꯪꯈꯤꯗꯦ, ꯅꯠꯇꯦ ꯊꯥꯀꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯊꯣꯡꯖꯥꯎ ꯑꯗꯨ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯍꯥꯡ ꯍꯥꯡꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃ ꯁꯤꯖ ꯑꯅꯤꯃꯛ ꯄꯨꯟꯅ ꯌꯦꯡꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯂꯦꯞꯂꯝꯂꯤꯕ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯂꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯉꯤ, ꯃꯃꯤꯠ ꯃꯅꯥ ꯏ ꯊꯥꯡꯕꯒꯨꯝꯅ ꯍꯦꯟꯅ ꯉꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯈꯪꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯥꯎꯅ ꯂꯥꯎꯏ, ꯃꯆꯥꯒꯤ ꯊꯃꯣꯏꯅ ꯀꯥꯏꯔꯒ ꯄꯦꯟꯕ ꯃꯃꯥ ꯃꯄꯥ, ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣ? ꯅꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯖꯤꯟꯒꯅꯤ꯫ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯖꯤꯕ ꯑꯃꯠꯇꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ, ꯖꯤꯕ ꯑꯃꯠꯇꯅꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯅꯤꯡꯊꯧꯈꯥꯕ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ, ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯊꯥꯔꯤꯕ ꯈꯣꯜ ꯑꯁꯤ? ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯅꯪꯒꯤ ꯃꯤꯡꯆꯠ ꯁꯣꯛꯀꯗꯕ ꯊꯕꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯆꯥꯛꯊꯣꯡꯕꯤ ꯑꯃꯕꯨ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯣꯛꯅꯒꯗꯕ ꯋꯥꯐꯝꯅꯤ꯫ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕ ꯑꯁꯦ ꯅꯪꯒꯤ ꯌꯥꯏꯐꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯣꯟꯈꯠꯇꯨꯅ ꯑꯁꯥꯎꯕ ꯎꯠꯐꯝ ꯊꯣꯛꯇꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯥꯛꯅ ꯈꯨꯝꯃꯤ, ꯅꯆꯥꯅ ꯊꯃꯣꯏ ꯀꯥꯏꯕ ꯑꯁꯤꯔ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ? ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯕ ꯉꯝꯗ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯟꯈꯤꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯌꯥꯏꯐꯕ ꯃꯆꯥꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯒꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯆꯩꯅꯥ ꯈꯥꯡꯖꯔꯣ ꯍꯥꯏꯗꯨꯅ ꯅꯆꯥꯗ ꯈꯨꯗꯣꯜꯂꯤꯕ ꯑꯁꯤꯕꯨ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣ? ꯃꯃꯥ ꯁꯤꯖꯅ ꯁꯥꯎꯅ, ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯉꯥꯎꯔꯤ, ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯅꯪꯁꯦ ꯉꯥꯎꯔꯤ꯫ ꯅꯄꯥꯕꯨꯡ ꯁꯅꯈ꯭ꯌꯥ ꯑꯃꯗꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯊꯥꯔꯤꯕ ꯈꯣꯟꯗꯥ ꯑꯗꯨꯗ ꯅꯪꯁꯦ ꯑꯗꯨꯃꯛ ꯉꯥꯎꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯃꯥꯅꯤ, ꯑꯩꯗꯤ ꯉꯥꯎꯔꯤ꯫ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯤ꯫ ꯃꯥꯒꯤ ꯃꯔꯥꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ? ꯑꯩꯅ ꯀꯥꯏꯍꯧꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯅꯤ, ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ꯫ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯩ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯅꯪ ꯅꯤꯡꯊꯧ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ, ꯅꯍꯥꯛꯇꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯇꯥꯒꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ,
ꯑꯩꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯠꯇ ꯑꯩ ꯄꯥꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯑꯣꯏꯅꯤꯡꯗꯦ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯣꯛꯂꯝꯂꯤꯕ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯈꯜꯂꯨ꯫ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯠꯇꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯥꯠꯂꯤꯕꯗꯨ ꯆꯥꯛꯊꯣꯡꯕꯤꯗꯣ ꯃꯗꯨ ꯈꯛꯇꯅꯤ꯫ ꯃꯍꯥꯛ ꯈꯛꯀꯤꯅꯤ꯫ ꯃꯥ ꯈꯛꯇꯅꯤ ꯑꯩꯅ ꯂꯧꯒꯗꯕ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯈꯣꯏꯅ ꯂꯩꯔꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣꯏ꯫ ꯑꯩꯁꯨ ꯆꯠꯈꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯈꯤ ꯃꯃꯥ ꯁꯤꯖꯗꯤ ꯃꯆꯥꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯄꯥꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯈꯥꯕꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯍꯥꯏ, ꯅꯪꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯆꯥꯛꯊꯣꯡꯕꯤ ꯑꯗꯨꯒꯤꯗꯃꯛꯇ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯁꯦ ꯅꯁꯥꯅ ꯈꯪ꯫ ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯈꯜꯂꯔꯣꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯈꯣꯡꯐꯝ ꯑꯃꯈꯛꯅꯤ ꯂꯦꯞꯇꯨꯅ ꯃꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯝꯕ ꯑꯗꯨꯕꯨ ꯅꯥꯆꯨꯡꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯈꯣꯡꯀꯥꯞ ꯑꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯄꯥꯜꯗ ꯂꯩꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯍꯧꯕ ꯊꯥꯅꯤꯜ ꯔꯥꯖꯀꯨꯃꯥꯔꯕꯨ ꯇꯥꯟꯅꯗꯨꯅ ꯍꯥꯏ, ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯃꯔꯨꯞ꯫ ꯅꯪ ꯆꯠꯈꯤꯅꯨ꯫ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯩꯕꯨ ꯈꯥꯝꯒꯅꯨ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯂꯝꯕꯤꯗꯅꯤ ꯑꯩꯅ ꯈꯣꯡ ꯊꯥꯡꯂꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯁꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗꯕ ꯇꯥꯔꯦ꯫ ꯊꯥꯅꯤꯜ ꯃꯝꯁꯤꯜꯂꯛꯂꯕ ꯑꯇꯤꯌꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯅꯪ ꯆꯠꯈ꯭ꯔꯅꯨ꯫ ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯆꯠꯂꯒ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ ꯃꯗꯨꯒꯤꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯊꯤꯕ ꯂꯦꯞꯀꯗꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯈꯥꯝꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯊꯧꯗꯨꯅ ꯁꯅꯊꯣꯡ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯎꯃꯪ ꯃꯌꯥꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯥꯅꯕꯤ ꯃꯥꯕꯨ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯈꯟꯕꯅ ꯊꯃꯣꯏ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯏ꯫ ꯂꯦꯞꯇꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯇꯝꯐꯥꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯂꯥꯞꯅ ꯎꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯇꯝꯐꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯝꯕ ꯀꯩ ꯑꯃꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯈꯨꯠꯂꯩ ꯊꯨꯅ ꯃꯥꯒꯤ ꯇꯦꯟ ꯁꯠꯇꯨꯅ ꯃꯍꯨ ꯇꯩꯔꯕ ꯇꯦꯟꯖꯩ ꯑꯗꯨꯅ ꯀꯩꯖꯥꯎ ꯑꯗꯨꯗ ꯌꯨꯡꯈ꯭ꯔꯦ꯫ ꯍꯨꯒꯤ ꯆꯩꯅꯥꯅ ꯃꯥꯏꯀꯩ ꯈꯪꯗ ꯀꯩꯖꯥꯎ ꯑꯗꯨ ꯆꯦꯟꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯔꯛꯇ ꯀꯥꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯇꯝꯐꯥꯒꯤ ꯃꯅꯥꯛ ꯇꯝꯅ꯫ ꯂꯩꯔꯝꯂꯤꯕ ꯇꯝꯐꯥꯒꯤ ꯁꯛꯇꯝ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯇꯝꯐꯥꯕꯨ ꯊꯨꯅꯃꯛ ꯀꯣꯟꯈꯠꯇꯨꯅ ꯄꯨꯊꯣꯔꯛꯂꯒ ꯊꯣꯔꯛꯂꯦ꯫ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯃꯤ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯇꯝꯐꯥꯕꯨ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯑꯗꯨꯅ ꯈꯤꯛꯄꯤꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯦ ꯇꯝꯐꯥ꯫ ꯔꯥꯖꯀꯨꯃꯥꯔ ꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯃꯥꯕꯨ ꯀꯧꯏ, ꯇꯝꯐꯥ, ꯁꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯑꯩ ꯂꯥꯛꯑꯦ, ꯁꯦ ꯍꯧꯒꯠꯂꯣ꯫ ꯇꯝꯐꯥ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯃꯅꯥꯛꯇ ꯔꯥꯖꯀꯨꯃꯥꯔ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯤꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤ꯫ ꯅꯪꯒꯤ ꯑꯀꯤꯕ ꯄꯨꯝꯕ ꯊꯥꯗꯣꯛ꯫ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯅꯅꯥꯛꯇ ꯑꯩꯅ ꯂꯦꯞꯄ ꯉꯝꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯇꯝꯐꯥ ꯄꯥꯈꯠꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇꯒꯤ ꯈꯪꯍꯟ ꯍꯟꯗꯣꯛꯏ꯫ ꯍꯧꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏ, ꯔꯥꯖꯀꯨꯃꯥꯔ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ꯫ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯑꯁꯤꯅ ꯑꯩꯒꯤ ꯑꯀꯤꯕ ꯍꯦꯟꯒꯠꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕ ꯑꯁꯤꯅ ꯃꯄꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯍꯤꯡꯖꯔꯒꯦ꯫ ꯔꯥꯖꯀꯨꯃꯥꯔ, ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯕꯤꯔꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯝꯐꯥꯒꯤ ꯇꯨꯡꯗ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯒ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯑꯔꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯑꯩ ꯊꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩ ꯊꯣꯔꯛꯂꯕꯅꯤ ꯉꯁꯤꯗꯒꯤ꯫ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯑꯩꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯕ ꯀꯜꯂꯛꯂꯦ꯫ ꯅꯪ ꯈꯛꯇꯅꯤ ꯑꯩꯅ ꯀꯜꯂꯛꯆꯕ꯫ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥ ꯃꯈꯣꯏꯅ ꯃꯆꯥ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯄꯨꯝꯅꯃꯛ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯊꯣꯛꯂꯝꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯄꯦꯟꯗꯕ ꯂꯩꯒꯅꯤ? ꯇꯝꯐꯥ ꯃꯥꯏꯊꯣꯡꯗ ꯄꯦꯟꯖꯔꯦ ꯍꯥꯏꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯇꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯇꯝꯐꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯈꯛꯀꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫